ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯥ ꯌꯥꯝꯅ ꯂꯣꯟꯕꯤ ꯃꯧ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯕꯣꯛꯂꯩ ꯌꯥꯍꯧꯔꯛꯄꯒ ꯃꯐꯤ ꯃꯔꯣꯜ ꯇꯅꯥꯟ ꯇꯅꯥꯟ ꯁꯦꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯜꯂꯛꯏ꯫ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯅ ꯎꯔꯦꯡ ꯃꯆꯨꯒꯤ ꯌꯥꯈ꯭ꯔꯕ ꯃꯆꯨꯅꯤ꯫ ꯐꯤꯗꯨꯁꯨ ꯐꯅꯦꯛꯇꯨꯒ ꯑꯝꯍꯥꯅꯤ꯫ ꯇꯁꯦꯡꯅ ꯄꯛꯆꯩ ꯀꯕꯣꯛꯂꯩ꯫ ꯃꯆꯨ ꯑꯗꯨꯅ ꯉꯧꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯇꯥꯡꯖꯕ꯫ ꯐꯃꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯆꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ? ꯌꯥꯍꯧꯔꯛꯄꯒ ꯅꯣꯡꯃꯗꯗꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯌꯨꯅꯦ꯫ ꯑꯣꯅꯦ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯧꯖꯤꯛ ꯊꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ? ꯑꯣ, ꯂꯩꯔꯤꯉꯩꯁꯤꯗ ꯑꯉꯝꯕ ꯃꯈꯩ ꯇꯥꯟꯁꯤꯟꯗꯨꯅ ꯊꯝꯖꯤꯜꯍꯧꯒꯗꯕ꯫ ꯑꯗꯨꯗꯅꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯔꯨꯕ ꯍꯣꯠꯅꯔꯨꯕꯗꯣ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯒꯅꯤ? ꯍꯩ, ꯅꯪꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯗꯤ ꯅꯪꯁꯦ ꯁꯨꯡꯆꯠ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯈꯣꯏ ꯃꯄꯥꯅ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯃꯛꯁꯨ ꯑꯩ ꯇꯜꯂꯤ꯫ ꯑꯗꯨꯅꯤ ꯑꯗꯨꯅꯅꯦ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕꯁꯤꯗꯅꯦ ꯑꯗꯨꯝ ꯃꯌꯥꯕꯤꯌꯨ꯫ ꯑꯩꯅꯅꯦ ꯏꯕꯨꯡꯉꯣꯒꯤ ꯋꯥꯠꯇꯅꯕ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯋꯥꯠꯇꯅꯕ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯥꯛꯀ ꯂꯣꯏꯅ ꯂꯣꯏꯔꯝꯗꯨꯅ ꯊꯅꯝꯃꯕꯅꯤ꯫ ꯍꯣꯔꯦꯟꯅꯦ ꯑꯉꯥꯡꯁꯤꯡ ꯍꯧꯒꯠꯂꯛꯑꯒ ꯆꯥꯃꯤꯟꯅꯔꯣ꯫ ꯌꯥꯝꯅꯅꯦ ꯊꯦꯡꯉꯛꯀꯗꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯀꯕꯣꯛꯂꯩ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯆꯧꯕ ꯃꯥꯁꯨ ꯐꯃꯨꯡꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯠꯇ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯂꯤꯕ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯥ ꯊꯤꯒꯠꯂꯨꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯑꯁꯤ ꯃꯆꯨ ꯁꯪꯗꯨꯅ ꯍꯥꯎꯅ ꯆꯥꯕ ꯑꯁꯤꯅꯤ꯫ ꯌꯨꯝ ꯑꯃꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯌꯨꯡꯂꯝꯕꯗꯒꯤ ꯐꯩꯕ ꯅꯠꯇꯦ꯫ ꯇꯟꯕꯗ ꯁꯨꯅꯤꯡꯗꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ ꯑꯆꯧ ꯍꯥꯏꯅ꯫ ꯕꯤꯗꯨ ꯀꯥ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯀꯕꯣꯛꯂꯩ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯏ꯫ ꯕꯥꯕꯨ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄꯗ ꯀꯕꯣꯛꯂꯩ ꯑꯣꯏꯔꯝꯃꯤ꯫ ꯅꯪ ꯂꯥꯛꯄꯗꯤ ꯂꯥꯛꯏꯗꯅ? ꯀꯕꯣꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯗꯧ ꯂꯥꯛꯑꯣꯏꯗꯣꯔꯤꯒꯦ? ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯔꯝꯃꯤꯕꯗꯨꯕꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯒ ꯂꯥꯛꯇꯕꯗꯨꯗ ꯉꯁꯤꯁꯨ ꯈꯜꯂꯨꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤꯅꯦ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯩꯅ ꯍꯦꯟꯅꯅꯦ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯅꯤꯡꯉꯤ ꯄꯣꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯤꯗꯨ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯍꯥꯏ, ꯏꯁꯥꯒꯁꯦ ꯌꯥꯝ ꯃꯣꯠꯂꯤ, ꯏꯔꯥꯡꯒ ꯇꯧꯔꯛꯈꯤꯅꯨ꯫ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯗꯅ ꯇꯣꯛꯀꯅꯤ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯣꯠꯂꯤꯕ? ꯇꯨ ꯎꯔꯦꯗꯅ, ꯀꯥꯁꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯊꯣꯏꯕ꯫ ꯂꯣꯏꯁꯤꯟꯍꯧꯒꯦ ꯁꯨꯇꯤ ꯑꯣꯏꯔꯤꯉꯩꯁꯤꯗ꯫ ꯕꯤꯔꯤ ꯃꯊꯤ ꯃꯌꯥꯝꯅ ꯂꯣꯏꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯐꯤ ꯁꯦꯝꯃꯤ꯫ ꯏꯁ, ꯃꯁꯤꯒꯤꯗꯃꯛ ꯅꯪꯅ ꯋꯥꯕ ꯍꯧꯅꯗꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯅ ꯆꯥꯏꯕꯕꯨ ꯑꯩꯅ ꯂꯣꯏꯁꯤꯟꯗꯅ ꯀꯅꯥ ꯂꯥꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯨꯒꯅꯤ? ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛꯂꯩ ꯀꯥ ꯑꯗꯨ ꯋꯥꯏ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯕꯤꯗꯨꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯅꯐꯤꯒꯗꯣ ꯍꯣꯡꯀꯣ ꯀꯩꯗꯧꯒꯦ? ꯑꯗꯨꯒ ꯇꯞꯅ ꯇꯧ꯫ ꯐꯤꯒ ꯍꯣꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪ ꯊꯨꯅ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ? ꯁꯨꯝ ꯂꯩꯌꯨ ꯍꯥꯏꯔꯣ? ꯉꯁꯤꯗꯤ ꯂꯩꯍꯟꯅꯤꯡꯉꯤꯕꯅꯤꯅꯦ ꯑꯩ ꯁꯨꯇꯤꯒ ꯑꯣꯏꯕꯁꯤꯗ꯫ ꯑꯗꯨ ꯑꯣꯏꯔꯒ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯣ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯁꯦ ꯍꯥꯏꯅꯣ? ꯑꯩꯗꯤ ꯁꯥꯔꯦꯡ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯉꯤ꯫ ꯍꯥꯎꯏꯅꯦ, ꯅꯪꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯊꯣꯡꯗꯨꯅ ꯄꯨꯔꯛꯈꯤꯕꯗꯣ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯕꯣꯛꯂꯩ ꯑꯩꯒꯤ ꯈꯨꯠꯅ ꯊꯦꯡꯉꯨꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯅꯥ ꯑꯣꯜꯂꯦꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯒꯤ ꯀꯕꯣꯛꯂꯩ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯆꯠꯂꯣ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ꯫ ꯀꯥꯁꯤ ꯂꯣꯏꯔꯛꯄꯒ ꯀꯩꯊꯦꯜ ꯀꯥꯔꯨꯅꯕ꯫ ꯕꯤꯗꯨ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯀꯕꯣꯛꯂꯩ ꯀꯥ ꯑꯗꯨꯕꯨ ꯀꯌꯥꯗ ꯅꯥꯟꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯀꯕꯣꯛꯂꯩ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯝꯇ ꯑꯋꯥꯠꯄ ꯂꯩꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯗ ꯃꯇꯤꯛ ꯆꯥꯅ ꯇꯧꯏ꯫ ꯊꯕꯛ ꯇꯧꯕꯗ ꯏꯆꯨ ꯇꯥꯏ, ꯃꯤꯕꯨ ꯆꯤꯈꯣꯟ ꯅꯥꯈꯣꯜꯂꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯃꯥꯕꯨ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯊꯥꯖꯗꯦ꯫ ꯕꯤꯗꯨ ꯏꯔꯨꯕ ꯂꯣꯏꯗꯨꯅ ꯆꯪꯂꯛꯄꯗ ꯀꯥ ꯑꯗꯨ ꯗꯨꯛꯐꯥꯎ ꯊꯥꯗꯣꯛꯂꯝꯗꯨꯅ ꯀꯌꯥꯗ ꯅꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁ, ꯀꯥꯁꯤ ꯀꯌꯥꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯁꯦ꯫ ꯃꯁꯤ ꯑꯣꯏꯔꯗꯤ ꯋꯥꯈꯜꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯦꯗꯅ꯫ ꯅꯪ ꯍꯦꯛ ꯂꯥꯛꯄ ꯀꯥꯟꯗꯒꯤ ꯌꯨꯝꯁꯦ ꯌꯨꯝ ꯃꯥꯜꯂꯤ꯫ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ खरा तोइना मराओ हाइबदी नंगना तौरिबा यादे। कबोक ꯂꯩꯅꯣꯛ ꯐꯦꯠ ꯇꯧꯅ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯅꯤ ꯌꯥꯗ ꯇꯧꯔꯤꯅꯤ ꯍꯥꯏꯔꯒ ꯏꯆꯥ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ? ꯍꯣꯏꯅꯦ,
ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯐꯔꯦ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏꯗꯕꯩ ꯁꯔꯨꯛꯄꯨꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯏꯕꯁꯤꯅ ꯐꯔꯦ ꯑꯗꯨꯕꯨꯅꯦ ꯉꯁꯤꯗꯤ ꯑꯍꯤꯡ ꯂꯦꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯍꯣꯏ ꯂꯦꯛꯑꯒꯦꯅ ꯂꯥꯛꯑꯕꯅꯤ ꯁꯤ ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯕꯅꯤ ꯀꯩꯊꯦꯜ ꯊꯣꯛꯑꯁꯤ ꯑꯅꯤꯗꯣ ꯀꯩꯊꯦꯜ ꯀꯥꯃꯤꯟꯅꯔꯛꯏ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯂꯩꯕ ꯌꯥꯕ ꯃꯈꯩ ꯂꯩꯔꯛꯏ ꯀꯕꯣꯛꯂꯩ ꯐꯖꯈ꯭ꯔꯕ ꯃꯨꯀꯥꯒꯤ ꯐꯤ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯀꯕꯣꯛꯂꯩꯅ ꯃꯕꯨꯛꯅꯤꯡꯗ ꯏꯁ ꯐꯖꯈ꯭ꯔꯦꯗ ꯐꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ ꯕꯤꯗꯨ ꯀꯕꯣꯛꯂꯩꯗ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯗꯥꯗꯥ ꯃꯁꯤꯒꯤ ꯐꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯛꯆꯔꯣꯏꯗ꯭ꯔꯅꯦ ꯕꯤꯗꯨ ꯐꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯇꯁꯦꯡꯅ ꯄꯛꯆꯅꯤ ꯐꯤ ꯑꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯍꯛꯆꯥꯡꯗ ꯇꯥꯡꯖꯕ ꯑꯗꯨꯗ ꯕꯤꯗꯨ ꯃꯥꯅ ꯑꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯛꯆꯅꯤ ꯀꯩꯗꯧ ꯄꯛꯆꯔꯣꯏꯗꯣꯏꯅꯣ ꯂꯥꯎ ꯑꯩ ꯂꯩꯒꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯕꯣꯛꯂꯩ ꯄꯥꯝꯗꯕ ꯁꯥꯗꯨꯅ ꯌꯥꯔꯅꯤꯗ ꯂꯩꯔꯒꯨꯝꯁꯤ ꯀꯣꯟꯅ ꯂꯩꯔꯁꯤ ꯄꯣꯠꯁꯨ ꯐꯅ ꯌꯥꯝꯅ ꯂꯩꯔꯦ ꯍꯦ ꯂꯩꯅꯤ ꯅꯪꯅ ꯄꯥꯝꯂꯒꯕꯨ ꯀꯩꯗꯧ ꯂꯩꯔꯣꯏꯗꯣꯏꯅꯣ ꯁꯦꯜꯕꯝ ꯌꯥꯎꯔꯤ ꯂꯥꯎ ꯑꯩ ꯂꯩꯒꯦ ꯅꯪꯅ ꯄꯥꯝꯃꯒꯕꯨ ꯂꯩꯗ ꯌꯥꯕ꯭ꯔꯅꯦ ꯕꯤꯗꯨ ꯃꯥꯅ ꯑꯣꯏꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯆꯪꯈꯤꯗꯨꯅ ꯐꯤ ꯑꯗꯨ ꯂꯩꯗꯨꯅ ꯍꯜꯂꯛꯂꯤ ꯀꯕꯣꯛꯂꯩ ꯌꯧꯔꯛꯄꯒ ꯐꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯗꯥꯗꯥ ꯐꯤꯁꯦ ꯄꯛꯆꯕ꯭ꯔꯥ ꯏꯁ ꯄꯛꯆꯩ ꯆꯨꯅꯩꯌꯦ ꯇꯁꯦꯡꯅ ꯄꯛꯆꯩꯕꯨ ꯀꯕꯣꯛꯂꯩ ꯑꯁꯦꯡꯕꯅꯤ ꯀꯕꯣꯛꯂꯩ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯐꯖꯩꯁꯤꯕꯨ ꯀꯩꯒꯤꯅꯣ ꯀꯕꯣꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯥꯗꯅ ꯅꯨꯡꯁꯤꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯐꯖꯗꯦ ꯊꯤ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨꯗꯤꯅꯦ ꯑꯉꯥꯎꯕꯅꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯆꯪꯈꯣꯟꯕꯤ ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯉꯝꯗꯕ ꯃꯍꯥꯛ ꯑꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯅꯈꯣꯡ ꯐꯥꯎꯕ ꯂꯩꯕꯥꯛ ꯇꯥꯍꯜꯂꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯥꯡꯁꯤꯟꯈꯤ ꯗꯥꯗꯥ ꯑꯩꯁꯦ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯈꯪꯉꯕ꯭ꯔꯥ ꯀꯔꯤ ꯈꯜꯂꯤꯕ ꯗꯥꯗꯒ ꯑꯩꯒ ꯀꯔꯤꯒꯤꯅꯣ ꯍꯥꯟꯅ ꯊꯦꯡꯅꯍꯜꯂꯝꯗ꯭ꯔꯤꯕꯁꯦ ꯍꯥꯏꯅ ꯏꯁꯣꯔꯕꯨ ꯋꯥꯔꯧꯔꯤꯕ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯊꯦꯡꯂꯛꯂꯒ ꯏꯆꯥꯅ ꯍꯤꯀꯨ ꯁꯧꯗꯨꯅ ꯂꯩꯔꯕ ꯀꯥꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯈꯛꯇ ꯊꯦꯡꯅꯍꯜꯂꯤꯕꯁꯦ ꯍꯥꯏꯗꯅ ꯊꯦꯡꯅꯕꯒꯤ ꯊꯦꯡꯅꯕ ꯉꯜꯂꯤꯀꯥꯟꯗ ꯊꯦꯡꯅꯕꯤꯕ ꯀꯩꯗꯧꯋꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯊꯦꯡꯅꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤ ꯋꯥꯠꯂꯤ ꯑꯩ ꯂꯩꯔꯤꯒꯦ ꯑꯗꯨꯕꯨꯅꯦ ꯗꯥꯗꯥ ꯋꯥꯈꯜ ꯑꯁꯤꯅ ꯑꯃꯨꯛꯃꯨꯛꯇꯤ ꯈꯜꯂꯛꯏꯕ ꯌꯨꯝꯒꯤ ꯏꯆꯦꯃꯗꯨꯅ ꯈꯪꯂꯛꯂꯕꯗꯤ ꯍꯥꯏꯗꯅ ꯈꯪꯉꯛꯑꯒ ꯈꯪꯉꯛꯑꯦꯗꯅ ꯃꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯩꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯃꯥꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯋꯥꯠꯍꯟꯕꯁꯨ ꯅꯠꯇꯦꯗꯅ ꯑꯗꯨꯕꯨꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯥꯗꯕꯤꯗꯨꯅꯤꯗꯅ ꯃꯁꯤꯅꯕꯨ ꯀꯕꯣꯛꯂꯩ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡꯇꯝꯅ ꯐꯨꯒꯥꯏꯅ ꯁꯠꯀꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯕꯤꯗꯨ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕ ꯑꯗꯨ ꯈꯨꯗꯣꯡ ꯆꯥꯗꯦ ꯍꯥꯏꯅ ꯊꯕꯛ ꯇꯧꯐꯝꯒꯤ ꯀꯥ ꯑꯃ ꯂꯧꯗꯨꯅ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀꯕꯣꯛꯂꯩꯒ ꯂꯣꯏꯅꯕꯅꯤ ꯀꯕꯣꯛꯂꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯂꯣꯏꯅ ꯈꯪꯉꯤ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯂꯣꯠꯁꯤꯟꯗꯦ ꯂꯣꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯤꯁꯛ ꯈꯔꯗꯅꯤ ꯑꯍꯤꯡ ꯑꯗꯨꯃ ꯀꯕꯣꯛꯂꯩ ꯕꯤꯗꯨꯒꯤ ꯅꯥꯛꯇ ꯂꯩꯔꯦ ꯌꯥꯝꯅ ꯉꯜꯂꯤ ꯀꯕꯣꯛꯂꯩꯅ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯛꯂꯤꯕꯗꯨ ꯀꯕꯣꯛꯂꯩ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯕꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯊꯕꯛꯁꯨ ꯂꯣꯏꯔꯝꯃꯕꯅꯤ ꯏꯔꯨꯗꯨꯅꯅꯦ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯆꯠꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯆꯠꯇ꯭ꯔꯗꯤ ꯀꯥꯁꯤꯗ ꯑꯩꯕꯨ ꯁꯨꯝ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯪꯁꯨ ꯆꯠꯈ꯭ꯔꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯅꯪꯁꯨ ꯆꯠꯅꯤꯡꯗ꯭ꯔꯤꯕ ꯑꯝꯇ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯩ ꯍꯩ ꯑꯥꯔꯖꯨꯟꯒꯨꯝꯕ ꯑꯣꯏꯔꯝꯂꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯑꯩꯅ ꯇꯦꯟꯅ ꯀꯥꯞꯇꯨꯅꯅꯦ ꯃꯉꯥꯜ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯍꯜꯂꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯣꯡꯉꯥꯟꯗ꯭ꯔꯕꯗꯤ ꯃꯝꯂꯕꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦꯗꯅ ꯀꯕꯣꯛꯂꯩ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯇꯥꯗꯅ ꯍꯦꯛ ꯂꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯀꯕꯣꯛꯂꯩ ꯑꯩꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯒꯤ ꯂꯩꯅꯝꯗ ꯂꯥꯏꯆꯨꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ ꯊꯕꯛꯀꯁꯦ ꯑꯃꯠꯇ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯍꯣ ꯏꯕꯨꯡꯉꯣ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯍꯅꯨꯊꯪꯁꯤꯗ ꯏꯔꯥꯡꯈꯤ ꯇꯧꯕꯤꯔꯛꯑꯅꯨ ꯅꯆꯥꯅꯁꯨꯅ パꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯅꯔꯕ ꯃꯇꯝꯁꯤꯗ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯕꯤꯗꯨ ꯁꯥꯒꯠꯂꯝꯕ ꯃꯨꯠ ꯑꯗꯨ ꯃꯤꯀꯨꯞꯇ ꯀꯥꯏꯈꯤ ꯕꯤꯗꯨ ꯆꯍꯤ ꯌꯥꯝꯂꯦ ꯃꯇꯨ ꯃꯆꯥ ꯌꯨꯝꯗ ꯁꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯃꯄꯥꯜ ꯊꯣꯛꯂꯛꯂꯕꯗꯤ ꯃꯌꯨꯝꯒꯤ ꯃꯕꯦꯝ ꯃꯃꯥꯕꯨ ꯇꯟꯀꯥꯎ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯆꯠ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯗꯨꯅꯤ ꯕꯤꯗꯨꯅ ꯇꯧꯔꯤꯕ ꯀꯕꯣꯛꯂꯩ ꯕꯤꯗꯨꯕꯨ ꯁꯨꯝꯕ ꯌꯥꯕ ꯁꯨꯝꯂꯒ ꯊꯣꯔꯛꯂꯤ ꯀꯕꯣꯛꯂꯩ ꯍꯣꯕꯦ ꯍꯣꯕꯦ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯏꯃꯨꯡ ꯑꯗꯨ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯊꯝꯐꯝ ꯂꯩꯇꯦ ꯑꯆꯥꯏꯕ ꯃꯔꯛ ꯑꯗꯨꯗ ꯑꯆꯧꯅ ꯏꯁꯤ ꯁꯤꯅ ꯐꯃꯨꯡ ꯑꯗꯨꯗ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ ꯑꯉꯥꯡ ꯑꯍꯜ ꯈꯔ ꯆꯥꯎꯕ ꯑꯗꯨꯅ
ꯑꯇꯣꯝꯕ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯥꯊꯔꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯅꯥꯎ ꯀꯩꯗꯧꯔꯦ? ꯀꯗꯥꯏ, ꯏꯃꯥꯗ ꯄꯤꯔꯛꯎ꯫ ꯑꯆꯧꯕ ꯑꯉꯥꯡꯗꯨ ꯊꯥꯗꯨꯅ ꯌꯥꯏꯃꯒ ꯈꯠꯅꯔꯤꯕꯅꯤ꯫ ꯌꯥꯏꯃ, ꯀꯩꯗꯧꯕꯒꯤ ꯅꯅꯥꯎꯒ ꯈꯠꯅꯔꯤꯅꯣ? ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯗꯤ ꯑꯉꯥꯡꯅꯤ꯫ ꯑꯆꯧꯕꯅ ꯃꯃꯥꯗ, ꯏꯃꯥ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯉꯔꯥꯡ ꯍꯜꯂꯛꯇ꯭ꯔꯤꯗꯣ? ꯏꯃꯥ ꯂꯩꯇꯕꯗ ꯑꯇꯣꯝꯕꯁꯦ ꯌꯥꯝꯅ ꯀꯞꯄꯤ ꯈꯪꯕ꯭ꯔꯥ? ꯍꯌꯦꯡꯈꯩꯗꯤ ꯑꯁꯨꯝꯅ ꯍꯜꯂꯛꯇꯕꯁꯦ ꯇꯧꯒꯅꯨꯀꯣ꯫ ꯀꯕꯣꯛꯂꯩ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ, ꯍꯣꯏ ꯍꯣꯏ, ꯍꯌꯦꯡꯈꯩꯗꯤ ꯏꯃꯥ ꯆꯠꯂꯔꯣꯏ꯫ ꯁꯦꯁꯦ, ꯃꯁꯤꯗꯅꯦ ꯑꯆꯥꯄꯣꯠ ꯌꯥꯎꯕꯅꯤ, ꯅꯅꯥꯎꯁꯤꯡꯒꯅꯦ ꯌꯦꯟꯅꯗꯨꯅ ꯆꯥꯔꯣ꯫ ꯀꯕꯣꯛꯂꯩ ꯆꯍꯤ ꯐꯅ ꯅꯧꯔꯤ꯫ ꯅꯧꯅ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥ 3 ꯂꯩꯔꯦ꯫ ꯃꯆꯥ 3 ꯑꯗꯨꯗꯤ ꯅꯥꯎꯔꯣꯟ ꯈꯨꯅ ꯄꯣꯛꯄꯅ ꯆꯍꯤ ꯊꯣꯏꯅ ꯍꯟꯅꯗꯦ꯫ ꯂꯣꯏꯅ ꯄꯤꯛꯂꯤ꯫ ꯇꯥꯏꯕꯪꯒꯤ ꯂꯤꯂꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯀꯕꯣꯛꯂꯩ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯥꯎꯔꯦꯜ? ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯀꯕꯣꯛꯂꯩ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯕు ꯀꯕꯣꯛꯂꯩ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯆꯥꯎꯔꯦꯟ ꯀꯕꯣꯛꯂꯩ ꯂꯥꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯐꯩ, ꯍꯟꯗꯛꯇꯤ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯃꯥ ꯆꯠꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯒ ꯃꯥꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯗꯕ ꯌꯥꯗꯦ꯫ ꯌꯨꯝꯁꯤꯗ ꯑꯩ ꯏꯊꯟꯇ ꯂꯩ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯉꯤꯅꯦꯕ꯫ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯁꯦ꯫ ꯆꯠꯇꯨꯅ ꯃꯥꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯕꯁꯨ ꯂꯩꯐꯝ ꯈꯪꯗꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯆꯨꯝꯗꯕꯅꯤ꯫ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯦꯡꯕꯁꯨ ꯈꯪꯗꯣꯛꯄꯅꯗꯤ ꯆꯨꯝꯕꯅꯤ꯫ ꯍꯣꯏꯗꯍꯦ, ꯑꯍꯦꯟꯕ ꯊꯣꯏꯅ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯈꯔ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦ꯫ ꯆꯥꯎꯔꯦꯟ ꯀꯕꯣꯛꯂꯩ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯟ ꯊꯤꯠꯂꯤ꯫ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯖꯩ, ꯄꯥꯎꯈꯨꯝꯁꯨ ꯃꯊꯟꯇ ꯄꯤꯖꯩ꯫ ꯀꯕꯣꯛꯂꯩ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯍꯩ ꯔꯥ ꯌꯣꯜꯂꯤꯕ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯊꯔꯣ, ꯀꯣꯝꯂꯥꯁꯦ ꯀꯤꯂꯣ ꯑꯃꯇ ꯄꯤꯔꯛꯑꯣ꯫ ꯏꯁ, ꯂꯐꯣꯏꯁꯤꯗꯤ ꯐꯖꯈ꯭ꯔꯦꯗ, ꯃꯁꯤ ꯑꯃꯒ ꯍꯥꯄꯛꯀꯦꯁꯨ ꯍꯥꯞꯆꯤꯜꯂꯛꯑꯣ꯫ ꯇꯟꯖꯥꯗꯨꯗ ꯃꯅꯥꯛꯇ ꯇꯨꯝꯍꯜꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯍꯧꯗꯨꯅ ꯀꯞꯂꯛꯏ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯑꯍꯜ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯍꯩꯀ꯭ꯔꯨꯗꯨ ꯂꯩꯔꯤ꯫ ꯊꯔꯣ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯒ ꯄꯣꯠ ꯌꯣꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯊꯔꯣ ꯁꯥꯎꯅꯤꯡꯕꯅ ꯇꯥꯏꯕꯪ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯇꯧꯔꯛꯂꯗꯧꯅꯤ꯫ ꯃꯤ ꯍꯦꯛ ꯆꯤꯡꯈꯠꯂꯛꯂꯕꯗꯤ ꯃꯥ ꯀꯞꯄ ꯍꯧꯔꯛꯑꯅꯤ꯫ ꯃꯄꯥꯗꯨꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ꯫ ꯐꯠꯇꯕ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯑꯩꯅꯅꯦ ꯏꯆꯤꯡꯁꯦ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯈꯣꯡꯕꯥꯟꯁꯤꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯇꯧꯗꯨꯗ, ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ꯫ ꯃꯥꯅꯕꯨ ꯀꯔꯤ ꯈꯪꯗꯣꯏꯅꯣ? ꯀꯗꯥꯏ ꯑꯩ ꯂꯧꯕꯤꯒꯦ꯫ ꯃꯤꯒꯤꯗꯣ ꯍꯥꯟꯅ ꯇꯝꯃꯨ, ꯑꯩ ꯉꯥꯏꯔꯒꯦ꯫ ꯊꯔꯣꯁꯨ ꯋꯥꯏ ꯁꯪꯂꯦ ꯈꯪꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯕꯣꯛꯂꯩꯗ ꯄꯤꯁꯤꯜꯂꯛꯏ꯫ ꯀꯕꯣꯛꯂꯩ ꯑꯉꯥꯡꯗꯨꯕꯨ ꯄꯣꯠꯁꯤꯟꯗꯨꯅ ꯊꯦꯝꯂꯛꯏ꯫ ꯑꯁꯨꯛ ꯀꯟꯅ ꯀꯞꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯀꯕꯣꯛꯂꯩꯅ ꯊꯦꯝꯕꯗ ꯐꯈꯤꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯤꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯂꯥꯡꯂꯝꯕ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯊꯔꯣ ꯃꯆꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ, ꯏꯆꯦ, ꯀꯗꯥꯏ? ꯑꯉꯥꯡꯗꯣ ꯑꯩ ꯑꯃꯨꯛ ꯂꯧꯔꯒꯦ꯫ ꯀꯩꯁꯨ ꯅꯠꯇꯕꯁꯤꯗ ꯏꯆꯦꯕꯨ ꯑꯃꯨꯛ ꯑꯩꯅ ꯋꯥꯍꯜꯂꯤ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯀꯩꯁꯨ ꯅꯠꯇꯕ ꯊꯕꯛꯁꯤꯒꯤꯕꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯔꯒ ꯂꯣꯏꯔꯦ꯫ ꯁꯦꯁꯦ, ꯑꯉꯥꯡ ꯀꯞꯍꯟꯒꯅꯨꯀꯣ꯫ ꯃꯈꯣꯏꯗꯤꯅꯦ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯉꯥꯡꯗꯅꯦ ꯅꯠꯇꯕ ꯋꯥꯒ ꯍꯥꯏꯂꯛꯀꯅꯨꯀꯣ, ꯇꯧꯍꯩꯗꯦ꯫ ꯀꯗꯥꯏ? ꯏꯆꯦꯒꯤ ꯄꯣꯠꯇꯣ ꯁꯦꯜꯗꯤ ꯀꯌా ꯇꯥꯔꯦ? ꯏꯆꯦ, 95 ꯈꯛꯇꯅꯤ꯫ ꯁꯦꯁꯦ, ꯁꯤꯗꯒꯤ ꯂꯧꯍꯧꯔꯣ꯫ ꯀꯕꯣꯛꯂꯩꯅ 100 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯊꯔꯣ ꯁꯦꯟꯒꯥꯎ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯑꯆꯣꯏꯕ ꯑꯝꯇ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ, ꯏꯆꯦ, ꯁꯦꯜ ꯍꯟꯅꯕ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ, ꯀꯝꯗꯧꯅꯤ? ꯁꯦꯜꯁꯦ ꯑꯗꯨꯝ ꯄꯨꯈ꯭ꯔꯣ, ꯀꯣꯟꯅ ꯑꯣꯏꯅ ꯂꯧꯔꯒꯦ ꯏꯆꯦ꯫ ꯌꯥꯗꯦ, ꯏꯆꯦꯒꯤ ꯊꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯀꯣꯟꯅ ꯊꯣꯛꯂꯛꯄꯗ ꯂꯧꯔꯒꯦ, ꯅꯪ ꯑꯗꯨꯝ ꯄꯥꯏꯍꯧꯔꯣ꯫ ꯏꯆꯦꯒꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯐꯔꯦ, ꯏꯆꯦ ꯆꯠꯂꯒꯦꯀꯣ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯀꯕꯣꯛꯂꯩ ꯊꯨꯅ ꯆꯠꯈꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯀꯕꯣꯛꯂꯩ ꯃꯁꯛ ꯈꯪꯉꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯍꯩꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯃꯥꯅꯁꯨ ꯇꯧꯈ꯭ꯔꯦ꯫ ꯂꯥꯏꯃ ꯌꯦꯡꯅꯤꯡꯗꯦ ꯃꯁꯛꯁꯤꯒ, ꯀꯔꯤ ꯊꯣꯛꯆ ꯁꯥꯖꯗꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯁꯛꯁꯤ ꯎꯕꯗ ꯇꯤꯟꯕꯤ ꯀꯥꯡꯉꯤ꯫ ꯍꯩꯊꯔꯣ, ꯅꯪꯁꯨ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯍꯨ ꯄꯨꯕ ꯃꯤꯒ ꯂꯣꯏꯅꯔꯕꯗꯤ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤꯀோ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯀꯩꯊꯦꯜꯁꯤꯗ ꯇꯥꯔꯛꯂꯤꯕꯁꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯉꯤ꯫ ꯅꯪ ꯃꯁꯤꯒ ꯂꯣꯏꯅꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀோ꯫ ꯑꯄꯥꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯈꯪꯅꯤꯡꯅ, ꯑꯄꯥꯏꯕꯤ, ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ?
ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯅꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯣ ꯃꯥꯅꯦ ꯃꯥꯅꯦ, ꯍꯧꯖꯤꯛꯀꯤ ꯑꯗꯨꯗꯅꯤ, ꯃꯤꯡꯅꯅꯦ ꯀꯕꯣꯛꯂꯩ ꯀꯧꯕꯅꯤ ꯀꯕꯣꯛꯂꯩ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯑꯣ ꯈꯪꯉꯤ ꯈꯪꯉꯤ, ꯃꯥꯅ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯁꯤꯠ ꯅꯥꯟꯅ ꯃꯊꯤ ꯐꯥꯎꯕ ꯀꯔꯤ ꯃꯆꯨ ꯐꯥꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯅꯣ? ꯌꯦꯡꯕꯗꯗꯤ ꯏꯪꯅ ꯎꯏꯗ꯫ ꯏꯁ, ꯀꯗꯥꯏꯗꯒꯤ ꯃꯥꯒꯤ ꯂꯩꯅꯝꯗ ꯄꯪꯊꯗꯕ ꯅꯨꯄꯥ ꯀꯅꯥꯝꯇ ꯂꯩꯔꯣꯏ꯫ ꯃꯌꯨꯝꯗ ꯀꯅꯥꯒꯤ ꯃꯆꯥ ꯀꯅꯥꯒꯤ ꯃꯋꯥ ꯂꯣꯏꯅ ꯁꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯅꯣꯡꯉꯥꯟꯕꯒ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯁꯤ ꯌꯦꯛꯁꯤꯟꯗꯨꯅ ꯊꯣꯛꯈ꯭ꯔꯅꯤ, ꯑꯗꯨꯒꯅꯦ ꯅꯨꯃꯤꯗꯥꯡ ꯃꯝꯂꯕ ꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯑꯅꯤ꯫ ꯍꯩꯃꯥ, ꯃꯥꯗꯤ ꯀꯥꯏ ꯆꯠꯂꯤꯕ? ꯀꯗꯥꯏꯗ ꯑꯣꯏꯔꯨꯅꯤꯒꯦ? ꯁꯦꯜ ꯇꯥꯟꯕ꯫ ꯏꯆꯦꯈꯣꯏ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯁꯤꯒꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯉꯣꯟꯗꯗꯤ, ꯎꯔꯦꯗꯅ ꯍꯧꯖꯤꯛꯇꯁꯨ ꯂꯩꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ, ꯅꯣꯡꯃꯗ ꯊꯕꯛ ꯃꯅꯥ ꯑꯃ ꯁꯨꯗꯨꯅ ꯁꯦꯜ lupa ꯑꯃ ꯐꯥꯎꯕ ꯇꯥꯟꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯑꯍꯥꯎꯕꯗꯤ ꯂꯣꯏꯔꯦ, ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤ ꯐꯅꯦꯛꯀꯥꯗꯣ ꯑꯍꯣꯡꯕ ꯑꯝꯇ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯁꯦ ꯂꯤꯁꯤꯡ ꯄꯤꯕ꯫ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯨꯟꯁꯦ ꯇꯠꯄ ꯃꯈꯩ ꯁꯨꯔꯤꯕꯁꯦ ꯃꯁꯤ ꯐꯥꯎꯕꯗ ꯉꯝꯕ ꯅꯠꯇꯦ꯫ ꯏꯁ, ꯐꯩꯅꯦ ꯑꯗꯨꯗꯤ ꯃꯥꯗꯤ, ꯍꯛꯆꯥꯡꯁꯨ ꯋꯥꯗꯅ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯕ꯫ ꯈꯪꯗꯦꯗ, ꯃꯤꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯇꯧꯏ꯫ ꯑꯩꯈꯣꯏꯅꯅꯦ ꯑꯄꯪ ꯊꯧꯅꯥ ꯁꯥꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯆꯤ ꯑꯁꯤꯗ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯔꯤꯕꯅꯣ, ꯃꯁꯤ ꯐꯥꯎꯕ ꯅꯤꯡꯕ ꯊꯨꯡꯗꯦ꯫ ꯏꯆꯦ, ꯍꯩꯅꯗꯦꯀꯣ, ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯂꯥꯛꯀꯅꯨ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯊꯕ, ꯃꯤꯅ ꯆꯠꯂꯣꯏꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯄ ꯍꯧꯅꯗꯦ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤꯅꯦ ꯈꯔꯁꯨ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯇꯝꯒꯗꯕꯅꯤ꯫ ꯑꯣ ꯏꯕꯦꯝꯃ, ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯇꯧꯁꯤꯗ ꯂꯩꯔꯦ꯫ ꯍꯨꯔꯣꯟ ꯍꯨꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯁꯨ ꯅꯣꯝꯃꯤ, ꯏꯖꯠ ꯇꯥꯜꯂꯤ, ꯅꯣꯡꯃꯗ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯄꯤꯔꯗꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯑꯣ ꯈꯪꯗꯦ, ꯑꯩꯗꯤꯅꯦ ꯃꯁꯛꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯨꯄꯥ ꯑꯃꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯛꯀꯅꯤ, ꯅꯨꯄꯥ ꯑꯃꯗꯒꯤ ꯑꯃꯨꯛ ꯄꯤꯅꯤ, ꯅꯨꯄꯥ ꯑꯃꯗꯒꯤ ꯑꯃꯨꯛ ꯂꯧꯅꯤ, ꯑꯃꯗ ꯑꯃꯨꯛ ꯄꯤꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯣꯡꯃꯗ ꯀꯥꯜꯂꯛꯄ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯕꯨꯗꯤꯅꯦ ꯈꯪꯂꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯍꯤꯡꯅ ꯃꯔꯥꯏꯅ ꯁꯦꯠꯂꯒ ꯆꯥꯖꯈ꯭ꯔꯖꯅꯤ꯫ ꯈꯪꯗꯦꯗ, ꯀꯅꯥꯅꯕꯨ ꯆꯨꯝꯂꯤꯕꯅꯣ? ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯨꯗꯕꯒꯤ ꯑꯗꯨꯛ ꯇꯧꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯨꯕꯨꯅꯦ ꯋꯥꯏ ꯅꯪꯉꯤ ꯍꯥꯏꯗꯨꯅ ꯏꯁꯥꯒꯤ ꯏꯖꯠ ꯌꯣꯟꯗꯨꯅ ꯆꯥꯕꯁꯦ ꯃꯁꯤꯃꯗꯤ ꯐꯠꯇꯦꯗꯅ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯤ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯑꯗꯨ ꯀꯕꯣꯛꯂꯩꯒꯤ ꯋꯥꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯊꯔꯣ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯏ, ꯃꯥꯗꯤ ꯀꯔꯤꯃꯇ ꯍꯥꯏꯔꯨꯗꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯅꯔꯛꯏ꯫ ꯈꯔ ꯑꯃꯅ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯕꯤꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯊꯔꯣ ꯃꯥꯗꯤ ꯀꯕꯣꯛꯂꯩꯕꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯊꯤꯅ ꯉꯥꯡꯕꯤꯔꯕꯁꯨ ꯁꯥꯎꯕ, ꯍꯩꯅꯗꯕ, ꯂꯥꯟꯅ ꯈꯟꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯃꯐꯝꯗ ꯐꯪꯂꯤꯕ ꯊꯣꯛꯂꯤꯕ ꯆꯩꯅꯥ ꯑꯗꯨ ꯊꯔꯣꯗꯁꯨ ꯊꯣꯛꯂꯤ꯫ ꯆꯩꯅꯥ ꯃꯥꯟꯅꯕ ꯃꯁꯦꯟ ꯑꯃꯅ ꯑꯃꯕꯨ ꯈꯪꯅꯩ, ꯑꯗꯨꯕꯨ ꯊꯔꯣ ꯃꯥꯗꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯃꯤ, ꯊꯧꯅꯥ ꯂꯩꯅ ꯃꯥꯌꯣꯛꯅꯔꯤ, ꯂꯥꯟꯊꯦꯡꯅꯔꯤ꯫ ꯀꯌꯥꯝ ꯀꯨꯏꯈꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯀꯕꯣꯛꯂꯩ ꯍꯩꯔꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯥꯎꯔꯦꯜꯒꯤꯗ ꯂꯥꯛꯏ꯫ ꯆꯥꯎꯔꯦꯟ ꯏꯪꯈꯣꯜ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯟ ꯀꯕꯣꯛꯂꯩ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯀꯧꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯇꯧꯗꯨꯅ ꯂꯩ꯫ ꯀꯕꯣꯛꯂꯩ ꯃꯔꯩꯗꯨ ꯀꯣꯟꯗꯨꯅ ꯆꯥꯎꯔꯦꯟꯕꯨ ꯀꯧꯔꯛꯏ꯫ ꯇꯥ ꯆꯥꯎꯔꯦꯟ, ꯑꯩ ꯂꯥꯛꯑꯦꯕ꯫ ꯂꯥꯛꯏꯁꯤꯕꯨ ꯀꯩꯝꯇ ꯎꯕꯤꯗ꯭ꯔꯕ ꯀꯩꯅꯣ? ꯆꯥꯎꯔꯦꯜ ꯈꯨꯝꯗꯦ, ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯀꯕꯣꯛꯂꯩ ꯈꯪꯉꯤ ꯆꯥꯎꯔꯦꯜ ꯁꯥꯎꯔꯦ ꯍꯥꯏꯕ꯫ ꯀꯕꯣꯛꯂꯩ ꯆꯥꯎꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯅꯥꯏ ꯅꯨꯄꯤ ꯂꯥꯛꯏꯁꯤꯗꯤ ꯀꯔꯤꯝꯇ ꯎꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯆꯥꯎꯔꯦꯟ ꯁꯥꯎꯔꯞꯅ, ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯂꯥꯛꯀꯅꯨ ꯌꯥꯗ꯭ꯔꯣ? ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ? ꯃꯥꯟꯖ ꯊꯋꯥꯏ ꯑꯣꯏꯕ ꯅꯪ ꯑꯃ ꯂꯩꯅ ꯑꯩꯅ ꯀꯔꯝꯅ ꯂꯥꯛꯑꯣꯏꯗꯒꯦ? ꯂꯥꯛꯄꯤꯔꯅꯨ ꯑꯝꯇ꯫ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯍꯜꯂꯝꯂꯒ ꯑꯃꯨꯛ ꯐꯨꯠ ꯃꯥꯡꯈꯤꯕ, ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯥ ꯃꯌꯥꯝꯗꯨ ꯄꯨꯔꯛꯇꯨꯅ ꯂꯥꯛꯑꯒꯦ, ꯅꯪꯕꯨ ꯌꯥꯔꯕꯣ? ꯆꯥꯎꯔꯦꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ, ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯈꯤ꯫ ꯀꯕꯣꯛꯂꯩ ꯆꯥꯎꯔꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯀꯔꯤꯒꯤ ꯈꯨꯝꯗ꯭ꯔꯤꯕꯅꯣ? ꯅꯅꯥꯛꯇ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯔꯒꯦ, ꯏꯆꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯧꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ꯫ ꯀꯕꯣꯛꯂꯩ, ꯅꯪ ꯑꯩꯕꯨ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ, ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯖꯥꯠꯅꯤ꯫ ꯉꯁꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯀꯕꯣꯛꯂꯩ ꯁꯥꯎꯗꯦ, ꯅꯣꯛꯐꯦꯠ ꯑꯗꯨꯝ ꯇꯧꯏ꯫ ꯇꯥꯏꯅꯧ, ꯀꯩꯗꯧꯒꯦ? ꯅꯪꯒꯤ ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ, ꯍꯔꯥꯎꯕ ꯈꯨꯗꯤꯡꯃꯛ ꯇꯥꯔꯨꯔꯒꯦ ꯍꯥꯏꯗꯅ ꯅꯅꯥꯛꯇꯅꯦ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯥꯎꯔꯦꯟ ꯀꯕꯣꯛꯂꯩꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯑꯁꯥꯕ ꯑꯗꯨ ꯇꯞꯅ ꯏꯪꯊꯈꯤ꯫ ꯆꯥꯎꯔꯦꯟꯅ ꯀꯕꯣꯛꯂꯩꯗ, ꯉꯁꯤꯗꯤ ꯆꯠꯈꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕꯁꯦ?
ꯑꯩꯅꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ. ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯋꯥꯔꯧꯔꯤꯁꯤꯗꯤ. ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛꯂꯩ ꯁꯤꯊ ꯁꯤꯊ ꯅꯣꯛꯈꯤ. ꯆꯥꯎꯔꯦꯟ ꯑꯃꯨꯛꯀꯁꯨ ꯃꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯣꯛꯅꯤꯕ. ꯍꯩꯃꯥ, ꯅꯣꯛꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯞꯄꯣ ꯍꯥꯏꯔꯣ? ꯇꯥ ꯆꯥꯎꯔꯦꯜ, ꯅꯪꯁꯦ ꯀꯨꯏꯔꯒ ꯑꯉꯥꯡ ꯁꯨꯝ ꯑꯣꯟꯊꯣꯔꯛꯑꯕ ꯀꯩꯅꯣꯝꯃ ꯇꯧꯔꯤ. ꯇꯧꯖꯅꯨꯀꯣ, ꯉꯥꯎꯁꯤꯟꯅꯕꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ. ꯑꯩꯗꯤ ꯈꯪꯗꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ. ꯉꯁꯤ ꯆꯠꯈꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯗꯨꯛ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯗ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯆꯠꯂꯨꯅꯤ? ꯑꯗꯣ ꯑꯩ ꯐꯤ ꯍꯣꯡꯉꯨꯒꯦ, ꯂꯥꯛꯏꯉꯩꯁꯤꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯒꯦ. ꯆꯥꯎꯔꯦꯟ ꯀꯕꯣꯛꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ, ꯌꯥꯗꯦ ꯌꯥꯗꯦ, ꯅꯈꯨꯠ ꯅꯁꯥꯒꯁꯦ ꯄꯣꯠꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯅ ꯃꯤꯀꯨꯞ ꯐꯥꯗꯅ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤ. ꯆꯥꯕ ꯇꯨꯝꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯁꯨꯔꯤꯕ ꯊꯕꯛ ꯍꯥꯏꯕꯗꯨꯅꯤ. ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯨꯁꯤ ꯆꯪꯉꯨ. ꯍꯩꯃꯥ, ꯇꯥ ꯆꯥꯎꯔꯦꯜꯁꯤꯗꯤ ꯍꯜꯂꯝꯗ꯭ꯔꯤꯅ. ꯆꯥꯎꯔꯦꯟ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯁꯤꯛꯇꯨꯅ, ꯅꯪꯕꯨ ꯎꯔꯕꯗꯤ ꯊꯃꯣꯏꯁꯦ ꯃꯍꯤ ꯍꯦꯛꯇ ꯂꯥꯡꯊꯣꯔꯛꯄ ꯑꯩꯗꯤ. ꯑꯗꯨꯗꯤ ꯃꯤꯁꯨꯝ ꯂꯩꯋꯥ ꯄꯥꯏꯕ ꯑꯩꯅꯤꯗꯅ. ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ. ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯐꯅ ꯀꯨꯏꯔꯦ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅꯔꯛꯂꯤꯕ ꯑꯁꯤ. ꯀꯕꯣꯛꯂꯩ ꯃꯍꯧꯁꯥꯒꯨꯝ ꯆꯥꯎꯔꯦꯜ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨ ꯐꯥꯎꯕ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯛꯏ. ꯆꯥꯎꯔꯦꯜ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛꯁꯨ, ꯀꯕꯣꯛꯂꯩ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯆꯠꯈꯤꯅꯨꯀꯣ. ꯗꯥꯗꯥ, ꯅꯪꯁꯤꯗꯤ ꯃꯤꯅ ꯆꯠꯂꯣꯏ ꯍꯥꯏꯔꯕꯃꯛꯇꯗ. ꯅꯠꯇꯦ, ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯋꯥꯔꯕ? ꯅꯠꯇꯦꯗ, ꯆꯠꯍꯟꯅꯤꯡꯗ ꯇꯧꯕꯅꯤ. ꯆꯠꯂꯣꯏ ꯍꯥꯏꯔꯃꯛꯇꯗ. ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯣ ꯀꯔꯤꯕꯣ? ꯑꯁ, ꯂꯥꯏꯃ ꯀꯥꯎꯒꯟꯈ꯭ꯔ ꯄꯣꯠꯅꯤ. ꯑꯩ ꯀꯥꯎꯈꯤꯗꯧꯕꯅꯦꯕ. ꯍꯥꯏꯌꯣꯕ, ꯀꯔꯤꯅꯣꯕ? ꯑꯣꯅꯦ, ꯑꯩꯒꯤ ꯂꯩ ꯃꯆꯥ ꯑꯃ ꯁꯥꯔꯤ, ꯁꯦꯜ ꯈꯔ ꯋꯥꯠꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯣ. ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯀꯣ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ. ꯑꯗꯨꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯦꯜꯀꯥꯁꯤꯗꯤꯅꯦ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ, ꯇꯥꯗ ꯈꯨꯏꯗꯗꯤ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯃꯥꯏꯅ ꯈꯜꯂꯕꯁꯨ ꯃꯌꯥꯕꯖꯥꯠꯅꯤ. ꯅꯠꯇꯦ, ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯌꯦꯡ ꯆꯠꯈꯤꯕꯗ ꯑꯗꯨꯝ ꯂꯧꯔꯒꯦ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯝꯅ ꯇꯧꯔꯣ. ꯑꯗꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯁꯦ ꯍꯥꯏꯅꯣ? ꯅꯅꯥꯏ ꯂꯥꯛꯏꯉꯩꯁꯤꯗ ꯏꯕꯨꯡꯉꯣꯅ ꯆꯥꯕꯤꯅꯤꯡꯕꯗꯣ ꯍꯥꯏꯕꯤꯌꯨ. ꯅꯅꯥꯎ ꯊꯣꯡꯖꯔꯝꯒꯦ. ꯑꯩꯗꯤꯅꯦ ꯏ ꯊꯣꯛꯄ ꯆꯥꯅꯤꯡꯉꯦ. ꯑꯗꯨꯅ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯦ ꯍꯦꯛꯇ ꯇꯧꯔꯁꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯥꯗꯅ ꯁꯦꯝꯕꯤꯔꯛꯑꯣ. ꯑꯩꯅꯦ ꯐꯤ ꯈꯔꯁꯦ ꯁꯨꯗꯣꯛꯑꯝꯈꯤꯒꯦ, ꯂꯣꯏꯕꯒ ꯊꯣꯡꯕ ꯌꯥꯅꯅꯕ. ꯆꯥꯎꯔꯦꯟ, ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯌꯥꯏ. ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯝꯂꯕꯁꯨ ꯀꯕꯣꯛꯂꯩꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯍꯦꯛꯇ ꯄꯪꯊꯈꯤ, ꯄꯨꯡꯁꯨꯝ ꯁꯨꯝꯈꯤ. ꯀꯕꯣꯛꯂꯩ ꯆꯥꯎꯔꯦꯟꯗꯒꯤ ꯄꯨꯕ ꯌꯥꯕ, ꯂꯧꯕ ꯌꯥꯕ ꯁꯦꯜ ꯃꯈꯩ ꯂꯧꯗꯨꯅ ꯍꯜꯂꯛꯂꯦ. ꯍꯜꯂꯛꯄ ꯑꯗꯨꯗꯁꯨ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ. ꯊꯔꯣ ꯀꯕꯣꯛꯂꯩ ꯂꯥꯛꯄꯗꯨꯗ ꯉꯁꯤꯗꯤ ꯃꯥꯅ ꯈꯪꯅꯤꯡꯅ ꯆꯤꯡꯅꯔꯤꯕ ꯄꯨꯝꯕ ꯑꯗꯨ ꯍꯪꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ. ꯀꯕꯣꯛꯂꯩ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯉꯛꯏ ꯊꯔꯣꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ. ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯊꯔꯣ, ꯅꯪꯒꯤ ꯏꯁꯤꯡꯒ ꯌꯥꯎꯕ꯭ꯔꯣ? ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯏꯆꯦ. ꯊꯔꯣ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯤꯛꯂꯤꯗꯨ ꯄꯤꯔꯛꯏ. ꯀꯕꯣꯛꯂꯩ ꯏꯁꯤꯡ ꯑꯗꯨ ꯆꯔꯥꯝꯅꯅ ꯊꯛꯆꯤꯟꯕ ꯂꯣꯏꯔꯒ, ꯁꯤ ꯑꯣꯏꯔꯕꯗꯤ ꯅꯦ ꯍꯦꯛ ꯇꯥꯏꯗꯅ. ꯀꯌꯥꯗ ꯋꯥꯔꯨꯔꯦ ꯑꯩꯗꯤ. ꯏꯆꯦꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯑꯣꯅꯦ, ꯑꯉꯥꯡ ꯑꯇꯣꯝꯕꯗꯣ ꯃꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯤꯌꯦ. ꯃꯆꯥ ꯑꯃꯠꯇ ꯌꯥꯟꯕꯤꯒꯦ ꯍꯥꯏꯗꯅ ꯁꯥꯕꯅꯤ. ꯑꯗꯨ ꯂꯧꯔꯨꯕꯅꯤ. ꯂꯣꯏꯔꯝꯗꯦ ꯉꯁꯤꯁꯨ. ꯃꯤꯁꯤꯡꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯅꯔꯕ꯭ꯔꯥ ꯈꯪꯗꯦ. ꯌꯥꯝ ꯁꯥꯟꯅꯈ꯭ꯔꯦ. ꯀꯣꯟꯁꯪꯒ ꯑꯃꯠꯇ ꯁꯪꯗꯦ. ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯆꯦꯁꯨ ꯁꯥꯔꯤꯗꯨꯗꯤ. ꯏꯆꯦꯗꯤ ꯁꯦꯜꯕꯨ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯦ. ꯑꯍꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯆꯥꯔꯤꯕ. ꯏꯁꯥꯅ ꯌꯣꯟꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯀꯣꯝꯂꯥ ꯐꯥꯎꯕ ꯅꯣꯡꯃꯇ ꯆꯥꯗꯦ. ꯑꯄꯠ ꯑꯁꯥ ꯑꯗꯨꯅ ꯈꯟꯗꯨꯅ ꯆꯥꯔꯤꯕ. ꯀꯕꯣꯛꯂꯩ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯑꯦ ꯑꯗꯨꯒ, ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯠꯇꯦꯗꯅ, ꯈꯔꯁꯨ ꯆꯥꯎꯗꯅ. ꯉꯝꯗꯦꯗ ꯏꯆꯦ, ꯆꯥꯒꯗꯕꯒꯤ ꯁꯔꯨꯛ ꯑꯗꯨꯅ ꯌꯣꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯜꯂꯛꯏ. ꯀꯕꯣꯛꯂꯩ ꯅꯣꯛꯂꯝꯕꯗꯨ ꯂꯦꯞꯈꯤꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ, ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯉꯝꯗꯣꯏ, ꯉꯝꯐꯝ ꯊꯣꯛꯇꯦ. ꯅꯪ ꯑꯩꯅ ꯐꯪꯂꯤꯕ, ꯊꯦꯡꯅꯔꯤꯕ ꯑꯁꯦ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ. ꯀꯕꯣꯛꯂꯩꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯊꯔꯣ ꯀꯕꯣꯛꯂꯩꯒꯤ ꯁꯛꯂꯣꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯕ ꯍꯦꯜꯂꯛꯏ. ꯊꯔꯣꯅ ꯀꯕꯣꯛꯂꯩꯗ, ꯏꯆꯦꯗꯤ ꯀꯔꯤꯗ ꯋꯥꯠꯇꯅ, ꯏꯆꯦꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯕꯒꯦ? ꯊꯔꯣ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤ. ꯏꯆꯦꯅ ꯉꯁꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯌꯥꯝꯈ꯭ꯔꯕ ꯋꯥꯔꯤ, ꯊꯧꯗꯣꯛ ꯀꯌꯥ ꯀꯌꯥ ꯑꯃꯅꯤ. ꯃꯤꯅꯣꯛ ꯈꯨꯗꯤꯡ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ, ꯑꯄꯦꯟꯕꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ. ꯏꯆꯦꯒꯤ ꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯑꯩꯅ ꯏꯆꯦꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯏꯊꯟꯇ ꯇꯠꯇꯅ ꯍꯪꯂꯤꯕ. ꯃꯌꯥꯝꯁꯤꯅ ꯏꯆꯦꯕꯨ ꯍꯦꯛ ꯍꯦꯛꯁꯨ
ꯍꯥꯏꯅꯩ ꯏꯆꯦꯕꯨ ꯀꯕꯣꯛ ꯂꯩꯌꯥꯗꯤ ꯎꯍꯟꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯆꯨꯝꯃꯤ ꯅꯪꯅ ꯈꯜꯂꯤꯕ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯩꯕꯨ ꯆꯠꯈꯤꯕꯗ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯔꯝꯒꯅꯤ ꯍꯥꯏꯅꯔꯝꯒꯅꯤ ꯍꯥꯏꯕ ꯏꯆꯦ ꯂꯣꯏꯅ ꯈꯪꯏ ꯏꯆꯦꯗꯤꯅꯦ ꯆꯤꯟꯐꯥ ꯄꯨꯔꯕꯅꯤ ꯈꯪꯉꯕꯅꯤ ꯑꯗꯨꯕꯨ ꯊꯔꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗ ꯑꯋꯥꯕ ꯊꯧꯗꯣꯛꯅ ꯅꯣꯡꯃ ꯀꯥꯡꯗ ꯊꯣꯛꯂꯕꯗ ꯊꯦꯡꯅꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯊꯣꯠꯈ꯭ꯔꯕ ꯊꯃꯣꯏ ꯑꯗꯣ ꯅꯨꯡ ꯑꯣꯜꯂꯛꯏ ꯃꯗꯨꯃꯛꯅꯤ ꯃꯤ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯏꯆꯦꯒꯤ ꯊꯃꯣꯏꯁꯨ ꯐꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯉꯥꯡꯅꯔꯕꯁꯨ ꯆꯩꯔꯕꯁꯨ ꯑꯩꯕꯨ ꯎꯕꯗ ꯃꯇꯤꯟ ꯁꯤꯠꯂꯕꯁꯨ ꯏꯆꯦ ꯆꯩꯅꯥ ꯐꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯤ ꯏꯆꯦꯅ ꯈꯟꯕ ꯑꯃꯇꯪ ꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛꯂꯩ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯊꯔꯣ ꯀꯕꯣꯛꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯕꯣꯛꯂꯩꯒꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅꯇ ꯂꯩꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯃꯥꯟꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯉꯁꯤꯗꯤ ꯑꯃꯨꯕ ꯅꯣꯡꯂꯩꯅ ꯈꯨꯝꯖꯤꯟꯈꯤꯕꯒꯨꯝꯅ ꯃꯛꯁꯤꯜꯂꯛꯏ ꯊꯔꯣ ꯂꯥꯡꯇꯛꯅꯅ ꯍꯪꯂꯛꯏ ꯏꯆꯦꯒꯤꯗꯤ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯒꯦ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯃꯤꯌꯥꯝꯅ ꯏꯆꯦꯗ ꯐꯖꯈꯤꯗ꯭ꯔꯕ ꯃꯤꯡꯊꯣꯜ ꯑꯃ ꯄꯤꯔꯤꯕꯁꯤꯕꯣ ꯏꯆꯥꯒꯤꯁꯨ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤ ꯌꯦꯡꯉꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯏꯆꯥ ꯑꯍꯨꯝ ꯑꯁꯤꯗꯕꯨ ꯆꯥꯎꯔꯛꯄ ꯉꯥꯏꯔꯤꯕꯅꯤ ꯃꯈꯣꯏꯒꯤꯗꯃꯛꯅꯤ ꯑꯩꯅ ꯐꯖꯈꯤꯗ꯭ꯔꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯪꯂꯤꯅꯤ ꯑꯗꯨꯁꯨ ꯏꯆꯦ ꯀꯩꯝꯇ ꯅꯥꯆꯨꯡꯗꯦ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯊꯤꯔꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯁꯅꯨ ꯏꯆꯦꯅ ꯃꯗꯨꯕꯨ ꯍꯥꯂꯦꯡꯕ ꯂꯩꯇꯅ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯍꯥꯏꯅꯔꯤꯕ ꯃꯈꯣꯏꯅ ꯅꯣꯡꯃꯗ ꯂꯥꯛꯇꯨꯅ ꯏꯆꯦꯒꯤꯗꯃꯛꯇ ꯁꯤꯀꯤ ꯑꯃ ꯄꯤꯔꯕ ꯅꯠꯇꯦ ꯏꯆꯦꯁꯨꯅꯦ ꯅꯪꯒꯨꯝꯅ ꯀꯌా ꯑꯃ ꯍꯣꯠꯅꯔꯝꯃꯤ ꯏꯆꯦꯅ ꯍꯣꯠꯅꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡꯃ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯅꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯆꯦꯡ ꯋꯥꯟꯗꯨꯅ ꯄꯨꯔꯛꯀꯅꯤ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯂꯣꯏꯈꯤꯅꯤ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯒ ꯑꯣꯏꯔꯤ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯏꯄꯥꯡꯒꯜꯗꯅ ꯀꯦꯝꯗꯨꯅ ꯇꯣꯛꯇꯨꯅ ꯂꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯁꯤꯗ ꯏꯆꯦꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈ꯭ꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯌꯨꯝꯒꯤ ꯇꯥꯗ ꯑꯗꯨꯅꯗꯤ ꯀꯩꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯃꯥꯗꯤ ꯀꯔꯤꯃꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯈꯪꯂꯒꯕꯨ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯣ ꯑꯩꯅ ꯀꯗꯥꯏꯗ ꯆꯠꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯃꯥ ꯀꯔꯤꯝꯇ ꯈꯪꯗꯦ ꯁꯨꯞꯅꯇꯒꯤ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯜ ꯑꯁꯤ ꯈꯛꯇ ꯉꯥꯏ ꯃꯥꯅ ꯍꯥꯏꯕꯕꯨ ꯃꯆꯨ ꯊꯥꯛꯇꯕ ꯏꯟꯁꯥꯡ ꯊꯣꯡꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯃꯔꯝ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯇꯥꯗꯗꯨꯕꯨ ꯌꯨ ꯀꯌꯥꯝ ꯊꯛꯄ꯭ꯔꯣ ꯅꯣꯡꯃꯒꯤ ꯃꯇꯝꯁꯤꯕꯨ ꯀꯔꯤ ꯇꯧꯗꯨꯅ ꯂꯦꯜꯂꯤꯕꯒꯦ ꯊꯛꯇꯦ ꯅꯤꯁꯥ ꯍꯥꯏꯕ ꯅꯤꯁꯥꯗꯣ ꯃꯃꯥꯅ ꯄꯣꯛꯉꯩꯗꯒꯤ ꯆꯥꯕ ꯍꯩꯇ꯭ꯔꯕ ꯃꯤꯁꯛꯅꯤ ꯃꯥꯃꯨꯛ ꯐꯕ ꯅꯨꯄꯥ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗ ꯑꯩꯕꯨ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗꯦ ꯑꯊꯤꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯊꯥꯔꯗꯤ ꯑꯗꯨꯕꯨ ꯊꯔꯨ ꯅꯤꯁꯥ ꯆꯥꯕ ꯉꯛꯅ ꯅꯨꯄꯥ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯔꯝꯅ ꯃꯐꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯃꯥꯅ ꯐꯔꯤꯕꯁꯤ ꯏꯆꯦꯅ ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯄꯣꯛꯂꯛꯄꯗ ꯀꯌꯥ ꯋꯥꯈꯤ ꯏ ꯅꯧꯔꯤꯕ ꯑꯩꯅ ꯃꯥꯒꯤ ꯅꯃꯠ ꯀꯌꯥꯅꯤ ꯀꯨꯝꯈ꯭ꯔꯤꯕ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯍꯥꯏꯕ ꯀꯤꯕꯤꯛ ꯑꯗꯣ ꯅꯆꯦ ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯈ꯭ꯔꯕꯅꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯅꯆꯦꯅ ꯑꯋꯥꯕ ꯈꯥꯡꯕ ꯌꯥꯝꯅ ꯍꯩꯔꯤꯕꯁꯤ ꯁꯤꯔꯒ ꯂꯣꯏꯒꯗꯕ ꯃꯄꯣꯛꯁꯤꯗ ꯀꯩꯗꯧꯅꯤ ꯑꯗꯨꯛ ꯋꯥꯅ ꯍꯤꯡꯂꯨꯔꯒ ꯑꯗꯨꯅꯅꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯂꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯆꯦꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯀꯅꯥꯒꯤꯗꯅꯣ ꯀꯕꯣꯛꯂꯩ ꯅꯣꯛꯇꯨꯅ ꯌꯥꯝꯃꯤꯗ ꯑꯃꯠꯇ ꯅꯠꯇꯦ 3-4 ꯃꯁꯤꯗꯒꯤ ꯍꯦꯜꯂꯛꯈꯤꯕꯁꯨ ꯌꯥꯏ ꯏꯆꯦ ꯃꯌꯥꯝꯗꯨꯗꯤ ꯀꯔꯝꯅ ꯂꯣꯏꯅꯩ ꯃꯈꯣꯏꯗꯤ ꯏꯆꯦꯅ ꯇꯧꯔꯤꯕꯁꯤ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯥ ꯏꯆꯥ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯏ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯣꯏꯅꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤꯔꯥ ꯈꯪꯗ꯭ꯔꯤꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯃꯈꯣꯏꯅꯗꯤ ꯏꯆꯦꯒ ꯂꯩꯅꯅꯕ ꯍꯥꯏꯗꯕ꯭ꯔꯥ ꯊꯔꯣ ꯃꯥꯒꯤ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩꯕꯨ ꯃꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯇꯧꯕꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯅꯤ ꯑꯩꯗꯤ ꯏꯆꯥ 3 ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒꯤ ꯌꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯈꯪꯗꯨꯅ ꯆꯦꯜꯂꯤ ꯄꯣꯠꯅꯤꯗ ꯏꯆꯦꯅ ꯇꯣꯏꯅ ꯆꯠꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯔꯥ ꯃꯥꯅꯤ ꯉꯁꯤ ꯅꯣꯡꯃꯅ ꯑꯃꯗ ꯅꯣꯡꯃꯅ ꯑꯃꯗ ꯊꯔꯣ ꯃꯤꯅ ꯍꯥꯏꯕꯗ ꯇꯧꯕꯗ ꯀꯤꯔꯕ ꯊꯕꯛ ꯑꯗꯨ ꯀꯕꯣꯛꯂꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯇꯨꯅ ꯏꯆꯦꯅ ꯇꯧꯔꯤꯁꯤꯗꯤ ꯃꯃꯤꯠ ꯉꯥꯎꯕ ꯅꯨꯄꯥꯅ ꯂꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯊꯝꯕ ꯑꯗꯨꯒꯨꯝꯕꯅꯤꯅꯦ ꯑꯗꯨꯒꯨꯝꯕꯒ ꯅꯠꯇꯤꯌꯦ ꯃꯗꯨꯃꯛꯅꯤ ꯅꯨꯄꯥ ꯃꯈꯣꯏꯅ ꯂꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯊꯝꯗꯨꯅ ꯁꯤꯜ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯗꯨꯅ ꯊꯥꯗꯗꯨꯅ ꯍꯛꯆꯥꯡꯒꯤ ꯏꯟꯗ꯭ꯔꯤꯕꯨ ꯄꯦꯟꯅꯅꯕ ꯍꯣꯠꯅꯩ ꯃꯗꯨꯗꯤ ꯅꯠꯇꯦꯅ ꯑꯩꯗꯤ ꯏꯆꯥ ꯊꯥꯛꯄ ꯉꯝꯅꯅꯕꯅꯤ ꯁꯨꯗꯨꯅ ꯊꯥꯛꯄ ꯉꯝꯗꯦ ꯍꯥꯠꯇꯣꯛꯂꯨꯕꯁꯨ ꯌꯥꯗꯦ ꯀꯅꯥ ꯑꯃꯅ
ꯃꯈꯥꯏ ꯑꯃ ꯄꯤꯕꯤꯔꯛꯀꯗꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯀꯩꯗꯧꯕ ꯇꯥꯏ? ꯁꯛꯁꯦ ꯑꯔꯩꯕ ꯃꯈꯩ ꯐꯖꯍꯟꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯈꯣꯏꯃꯨꯁꯤꯡ ꯑꯁꯤꯗꯒꯤ ꯐꯨꯔꯤꯠꯈꯥꯎ ꯆꯥꯎꯕ ꯈꯟꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛꯂꯩ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯈꯤ꯫ ꯊꯔꯣꯗꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛꯇꯨꯝ ꯊꯜꯂꯛꯏ ꯊꯔꯣ ꯃꯈꯥ ꯇꯥꯅ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯈꯪꯂꯛꯂꯕꯗꯤ ꯏꯆꯦ ꯀꯝꯗꯧꯅꯤ? ꯈꯪꯉꯛꯑꯣꯏꯗ, ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯅ ꯂꯩꯔꯨꯕꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯉꯥꯎꯅ ꯐꯩꯅ ꯊꯤꯔꯕꯁꯨ ꯂꯥꯏꯆꯨꯔꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯥꯡꯅꯅꯕ ꯈꯛ ꯁꯤꯜꯂꯨꯕꯁꯨ ꯅꯠꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯏꯆꯥꯕꯨ ꯃꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯕ, ꯃꯁꯤ ꯈꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯂꯒꯅ ꯀꯣꯛꯍꯦꯛ ꯊꯥꯗꯣꯛꯄꯤꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯅꯤ? ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯏꯆꯦꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯝꯗꯨꯅ ꯂꯣꯏꯅ ꯊꯤꯒꯠꯂꯕꯗꯤ ꯏꯆꯦ ꯅꯪ ꯁꯣꯏꯖꯅꯤ꯫ ꯁꯣꯏꯗꯨꯅ ꯂꯥꯛꯂꯕ ꯑꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯃꯤꯄꯥꯏꯔꯨꯅꯤ? ꯊꯔꯣ, ꯀꯥꯟꯅꯗꯕꯗ ꯀꯣꯛ ꯁꯥꯟꯅꯅꯕ ꯋꯥ ꯉꯥꯛꯇ ꯇꯣꯛꯑꯁꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯟꯈ꯭ꯔꯕ ꯂꯩꯃꯥꯏ ꯃꯌꯥꯝ ꯑꯃ ꯅꯪꯅ ꯍꯦꯛ ꯐꯒꯠꯍꯜꯂꯤ꯫ ꯑꯣꯏ, ꯇꯣꯛꯑꯁꯤ꯫ ꯌꯦꯡꯉꯣꯏ, ꯑꯗꯨꯏ ꯁꯔꯨꯛ ꯅꯆꯥ ꯌꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯧ꯫ ꯀꯦꯌꯨ, ꯅꯥꯜꯂꯨ, ꯐꯖꯍꯜꯂꯨ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐꯖꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯁꯛ ꯑꯁꯤꯅꯕꯨ ꯐꯖꯔꯕꯗꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝꯃꯛ ꯊꯣꯔꯛꯄꯅꯤꯀꯣ꯫ ꯑꯩꯕꯨ ꯍꯥꯏꯌꯣ ꯍꯥꯏꯔꯕꯗꯤ ꯏꯆꯦ ꯆꯠꯂꯒꯦ꯫ ꯉꯔꯥꯡꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯐꯝ ꯑꯝꯇ ꯈꯪꯉꯝꯗꯕ ꯇꯥꯔꯦ꯫ ꯏꯆꯦ ꯆꯠꯂꯦꯀꯣ꯫ ꯀꯕꯣꯛꯂꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯄꯜꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯊꯔꯣ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯈꯩ ꯀꯕꯣꯛꯂꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯔꯣ ꯉꯁꯤꯗ ꯈꯪꯉꯤ ꯀꯕꯣꯛꯂꯩꯒꯤ ꯑꯁꯦꯡꯕ ꯃꯁꯛ, ꯄꯨꯟꯁꯤ ꯃꯍꯤꯡ꯫ ꯅꯍꯥꯟ ꯃꯈꯩ ꯁꯨꯞꯅꯇꯒꯤ ꯑꯗꯨꯃꯛ ꯂꯣꯏꯅꯔꯨꯕ ꯈꯛꯇꯅꯤ꯫ ꯃꯥꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯀꯕꯣꯛꯂꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ, ꯂꯨꯅ ꯆꯥꯅ ꯇꯧꯏ, ꯃꯅꯥꯎ ꯑꯃꯒꯨꯝꯅ ꯑꯣꯛꯇꯁꯤꯡꯗ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯤ ꯍꯥꯏꯕ ꯑꯁꯤꯇꯅꯤ꯫ ꯇꯁꯦꯡꯅ ꯀꯕꯣꯛꯂꯩ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯆꯞ ꯆꯥꯅ ꯆꯥꯅꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯋꯥꯠꯄ ꯍꯥꯏꯕ ꯑꯗꯨ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯏꯃꯨꯡꯗ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯗ ꯆꯪꯈꯣꯟꯅꯤ꯫ ꯗꯥꯛꯐꯝ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯊꯤꯔꯦ ꯆꯪꯈꯣꯜꯂꯕꯁꯤꯅꯗꯤ꯫ ꯊꯔꯣ ꯀꯕꯣꯛꯂꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯤꯟꯗꯥ ꯇꯧꯔꯛꯏ꯫ ꯃꯥꯅ ꯑꯣꯏꯅ ꯇꯛꯁꯤ ꯁꯣꯟꯕꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛꯅꯤ꯫ ꯃꯈꯣꯏꯅ ꯁꯦꯝꯕꯤꯕ, ꯊꯣꯟꯕꯤꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯂꯧꯕ ꯇꯥꯕꯅꯤ, ꯏꯟꯕ ꯇꯥꯕꯅꯤ꯫ ꯕꯤꯗꯨ ꯃꯌꯨꯝꯗ ꯀꯨꯝꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯃꯌꯨꯝ ꯀꯨꯝꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯃꯆꯥ ꯃꯁꯨ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯀꯌꯥꯗꯤ ꯍꯔꯥꯎꯅꯩ, ꯅꯨꯡꯉꯥꯏꯅꯩ꯫ ꯃꯆꯥ ꯃꯌꯥꯝꯗꯨꯁꯨ ꯃꯄꯥ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯂꯣꯏꯅꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯕꯤꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯗꯨ ꯌꯦꯜꯂꯤ꯫ ꯀꯩꯅꯥꯝꯕꯤꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒ ꯄꯥꯎ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ? ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯄꯥꯎ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯅꯦ ꯀꯩꯅꯥꯝꯕꯤ ꯅꯪꯕꯣ? ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯥꯟꯅ ꯍꯥꯏꯔꯛꯑꯗꯤ ꯐꯩꯗꯅ꯫ ꯍꯜꯂꯛꯄꯒ ꯅꯪꯒꯤ ꯑꯍꯥꯎꯕ ꯀꯔꯤꯅꯣ ꯑꯃꯠꯇꯁꯨ ꯊꯣꯡꯉꯝꯅꯤ꯫ ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯉꯥ ꯂꯩꯔꯒ ꯆꯥꯔꯕꯁꯨ ꯃꯌꯥꯕꯗꯨꯕꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯔꯨ ꯃꯥꯏꯊꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯩꯁꯨꯅꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯊꯣꯛꯎꯔꯁꯤ꯫ ꯅꯆꯥꯁꯤꯡꯁꯤꯁꯨ ꯅꯪꯕꯨꯇ ꯁꯣꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯒꯤ ꯅꯊꯧ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯕꯤꯗꯨ ꯀꯌꯥꯗꯤ ꯃꯥꯜꯂꯤ, ꯍꯩ ꯁꯤꯡꯉꯤ꯫ ꯑꯇꯧꯕ ꯃꯤꯅ ꯈꯔ ꯈꯤꯠ ꯍꯦꯜꯂꯤ ꯃꯇꯨꯡ ꯃꯆꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ꯫ ꯀꯕꯣꯛꯂꯩ ꯆꯥꯛ ꯊꯣꯡꯉꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯄꯣꯝꯐ꯭ꯔꯤ ꯑꯃ ꯏꯟꯗꯨꯅ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯍꯤꯞꯄꯤ꯫ ꯊꯣꯏꯅ ꯏꯪꯂꯨꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯄꯣꯝꯕ꯭ꯔꯤ ꯏꯟꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯦ꯫ ꯑꯆꯧꯕ, ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯏꯆꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯒꯗꯕꯅꯤꯀೋ꯫ ꯏꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯕꯗꯣ꯫ ꯑꯆꯧꯕ ꯍꯔꯥꯎꯅ ꯑꯁꯦꯡꯕꯔꯣ ꯏꯃꯥ? ꯑꯁꯦꯡꯕꯅꯤ꯫ ꯑꯆꯧꯕ ꯃꯥꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯌꯥꯝ ꯌꯥꯝꯅ ꯇꯥꯔꯨꯒꯅꯤ꯫ ꯑꯆꯧ ꯃꯥꯅ ꯇꯞꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯠꯀꯗꯧꯔꯤꯕꯅꯣꯅꯦ? ꯀꯔꯤꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯆꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ? ꯃꯃꯥ ꯑꯩ ꯂꯩꯔꯤ, ꯑꯩꯅ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ, ꯑꯩꯅ ꯄꯣꯛꯂꯨꯔꯕꯅꯤꯅ꯫ ꯑꯆꯧꯕ ꯀꯕꯣꯛꯂꯩꯒꯤ ꯋꯥꯉꯥꯡꯗꯨꯗ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯃꯈꯣꯏꯕꯨ ꯄꯤꯖꯗꯕꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯃꯃꯥꯅ ꯑꯍꯤꯡ ꯑꯗꯨ ꯃꯅꯥꯛꯇ ꯂꯩꯔꯕꯗ ꯐꯅ ꯉꯜꯂꯤ ꯇꯣꯜꯂꯦ ꯀꯩꯅꯥꯝꯕꯤꯒꯤꯗ ꯂꯥꯛꯏ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯩꯅꯥꯝꯕꯤ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯀꯩꯅꯥꯝꯕꯤ ꯏꯃꯨꯡꯗꯒꯤ ꯇꯥꯔꯦ, ꯊꯥꯗ ꯂꯥꯛꯄꯤꯔꯦꯗꯅ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯉꯔꯥꯡ ꯂꯥꯛꯀꯦ ꯍꯥꯏꯕꯁꯨ ꯂꯥꯛꯇꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯍꯪꯂꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯥꯗꯥ, ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯂꯥꯛꯏ, ꯃꯥ ꯆꯠꯈ꯭ꯔꯒ ꯑꯣꯏꯅ ꯇꯧꯔꯁꯤ, ꯅꯠꯇ꯭ꯔꯗꯤ ꯃꯔꯥꯡ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ꯫
ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯥꯏꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯂꯦꯟ ꯊꯣꯛꯈ꯭ꯔꯦ ꯕꯤꯗꯨ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯕ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯏ ꯕꯤꯗꯨ ꯍꯤꯞꯇꯨꯅ ꯂꯩꯕ ꯁꯨꯝ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯥꯝꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯨꯝꯌꯥꯏ ꯇꯝꯅ ꯆꯤꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯑꯩ ꯆꯠꯈ꯭ꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯃꯄꯥꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯅꯨ ꯅꯨꯄꯤ ꯅꯪꯅꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯅꯤꯡꯅꯈꯥ ꯌꯥꯝꯅ ꯇꯧ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩ ꯆꯠꯈ꯭ꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯏꯍꯦ ꯀꯔꯤꯅꯣꯃꯤ ꯃꯈꯣꯏ ꯃꯄꯥ ꯑꯍꯜꯁꯤꯒꯕꯨ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯆꯠꯈ꯭ꯔꯒ ꯀꯩꯅꯣ ꯅꯣꯏ ꯇꯧꯗꯣꯏꯁꯤꯕꯣ ꯀꯩꯅꯥꯝꯕꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ ꯍꯩꯃꯥ ꯃꯁꯤꯒꯤ ꯑꯣꯏꯔꯦ ꯍꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯁꯝꯕꯜꯁꯤ ꯊꯤꯡꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯅꯪꯁꯨ ꯂꯩꯇ꯭ꯔꯦ ꯏꯍꯣ ꯍꯣꯗꯨꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯀꯌꯥꯗ ꯃꯕꯨꯛꯁꯦ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ ꯍꯣ ꯁꯦꯡꯉꯤ ꯏꯆꯥꯅ ꯍꯤꯀꯨ ꯁꯧꯕꯗꯧꯅ ꯂꯩꯔꯕ ꯑꯁꯤꯗ इख्वांसिना कोला कांसिदा करीबु तौनी हाइगे आइना नखोई नुपीसे थाजबा याबा नतिन युमसिदा अयमा लैबसु नते मदुगी खनबा ताबने ओ खनबियो हाइदे अदुगुंबा गादो आइना ने अमता तौगदबा नते कनाना खंगबनो आइगा लैत्रा कांसिदा नंगना नमित अदु ngauramlabadi कनागी मांगजबनो इसे कयादनु यंगुनि मबुकसे याम फत्तबा अदुमाय के तौबिरनु को आइदि लाइरि नंगदुम किजे इम्फाल अदुदा अयमा लैबसु नते बरादुदा करीबु तौरंगनि हाइना अहिंगा तुम्बा यादे नुपी अमगा लेमिनारमलबदी आइदि मांगजरेदना बिदु असेंगबदो हाइरकपदा मसादो स्वाइ लाउ मरालदु कुपसिन्दुना हाइ अदुगुंबा पलहैदबा नचिनया केंगदबवा ओ खलकलिबनी नंगनगा युमदा तोइनगा लाक्ते नुपी अमा थीख्रबरा हाइदना आइदि हाइबिदे हाइसिनिको अदुमनगा तौरबदिने सेसे आइना लीदुना थमलिबा मोरक मयामसे फजना नैखाइदुना हाइगेदबनि खम बिदु वहाय अदुदा मसादु तु चुंगले तौदा तौगदबा कैनाबिनी बिदु अमुक्सु इहे मसिगी नुपीसिदि नखोइगी हौनबी वाखल पिकपा अदुगुमदो तौनु हाइबसि नंग याद्रे नत्रो पी आइदि याम पी तौहैदबा ngaktani ngasi thokliba mayamse aigi imungda thooi haingai leite yare lep nangi wado adai de lepau natradine nang chai win chaba dare bidu do sum samtharak tare khanduna waten silai bidu ma sumabuk chel seng trabani na apaba mata khanbangam silaktre mana tawriba asumna tawramgadra asidani kanagumba amada mana piriba mingtholado magi loinabidadi masu piba pamde thonhan ningje angakpani taibang miyoiba chawren ayuki nungsit chaba thore lekai adugi ahal mayam amasu yauri chawren ubada ahal amana chawrel nangdi yam nungai khraba malida pauna ga ja tariba chawrel harakli padu bab adum tai chawrel noktuna tada kari pauna ne anawa peti wanida masak matau phajabi amana he hek laktuna seba tawrari haida hangama pagi khudai ga seladana kaidawruni siramdai sida aisu khara nungai thoke haina khalibani tada yai adubune kari lamgi lairangno karam kanda lakti amuk lakani hairiba lamga khangde tada nongdam naiba nate lakpaduda taramna oklibani amang butabuk sunate haina hai kari no ne chawri nangna hari duba nangi wadu taba yade ko nangi se itai wene ko kana gumbana haine turon menu padi yumda nupi pusin haide lamda tham nongma phadok chatuna unarui hain aduga nangi dikadai nupi mana oina laktuna leiraba nungai ni ibo nangi wari siso tada kaidawruni punsi se naitom phana kuine hinglabi thamoina khoida jabi amatang phanglabadi haina phana kuine su thiri adubu phangba ko balaite hojiki dudi masak matawdi changkholi ne phebam murti su na pi haida jumidada phajai nupi moibagi magun pumba haisinduna yaw matadi aigi thamoina khoidai adubu dada adubu kaidoraba dada macha yamna lei mapuroi busu leiriba maduda aina hekta changsiluba haibase aisu pamde adugi mathakta macha sing adudi aisu yokningdi icha phawu kadaino haira kansida micha adudi aisu talida
ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯅꯝꯃꯨ ꯍꯥꯏꯌꯨꯗꯅ꯫ ꯗꯥꯗꯥ, ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ, ꯃꯗꯨꯗꯤ ꯑꯩ ꯈꯪꯏ꯫ ꯃꯆꯥꯕꯨꯁꯨ ꯌꯥꯝꯅ ꯅꯤꯡꯏ, ꯇꯁꯦꯡꯅ ꯀꯥꯏꯅꯕ ꯉꯝꯅꯗ꯭ꯔꯥ ꯍꯥꯏꯔꯁꯨ ꯃꯥ ꯉꯝꯗꯦ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯀꯣꯛ ꯉꯥꯎꯔꯤꯕ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅꯕꯨ ꯃꯥꯕꯨ ꯄꯥꯝꯃꯤ, ꯅꯨꯡꯁꯤ, ꯏꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯏ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯅꯪꯅ ꯄꯥꯝꯂꯛꯄ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯇꯔꯥꯏꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯎꯗ꯭ꯔꯕꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯃꯇꯝ ꯑꯁꯤꯒꯤ ꯍꯥꯏꯕꯕꯨ ꯂꯩꯅꯥꯒꯗꯣ ꯅꯥꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯗꯥꯗꯥ, ꯃꯔꯝ ꯆꯠꯀꯥꯗꯤ ꯊꯣꯏꯅ ꯂꯨꯗꯕ ꯃꯥꯟꯗꯦꯗ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯥꯕꯨꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯩ, ꯇꯔꯥꯏ ꯊꯣꯛꯇꯦ꯫ ꯆꯥꯎꯔꯦꯜ, ꯅꯨꯄꯤꯕꯨ ꯄꯪꯊꯥ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯑꯩꯒꯤ ꯋꯥꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯆꯪꯁꯤꯜꯂꯨꯕ ꯂꯝꯕꯤꯒꯤ ꯄꯣꯠꯂꯣꯏ ꯂꯩꯐꯝ ꯊꯣꯛꯏ, ꯅꯪ ꯈꯜꯂꯨꯀꯣ꯫ ꯑꯁꯦꯡꯕꯃꯛꯁꯨꯅꯤ ꯀꯕꯣꯛꯂꯩ, ꯍꯥꯏꯖꯜꯂꯨꯔꯕꯗꯤ ꯃꯍꯥꯛꯁꯨ ꯁꯤꯠ ꯍꯦꯛꯇ ꯅꯥꯟꯊꯣꯛꯏ꯫ ꯅꯥꯟꯊꯣꯛꯂꯗꯅ ꯍꯥꯏꯕꯁꯨ ꯃꯉꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯃ ꯑꯅꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤ꯫ ꯆꯥꯎꯔꯦꯜ ꯃꯥꯕꯨ ꯁꯨꯝꯕ ꯉꯝꯕ ꯃꯍꯥꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯈꯪꯏ꯫ ꯆꯥꯎꯔꯦꯜ ꯀꯨꯏꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯀꯨꯝ ꯂꯩꯅꯥ ꯅꯥꯕ ꯌꯥꯕ ꯅꯥꯔꯝꯂꯒ ꯁꯤꯈꯤꯕ꯫ ꯃꯆꯥ ꯑꯃꯠꯇꯁꯨ ꯊꯅꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ꯫ ꯁꯤꯈꯤꯕꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯅꯨꯄꯤ ꯑꯃꯇꯪ ꯊꯤꯔꯕꯗꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯁꯥꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯊꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯃꯠꯇ ꯃꯥꯡꯗꯨꯅ ꯇꯣꯛꯏ꯫ ꯃꯤꯅ ꯍꯥꯏꯔꯛꯂꯕꯁꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯆꯥꯎꯔꯦꯜ ꯃꯥꯅ ꯄꯥꯝꯕ ꯐꯖꯕ ꯑꯁꯤꯗꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ꯫ ꯑꯊꯤꯕ ꯐꯖꯕꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯑꯃꯨꯕ ꯅꯨꯄꯤꯅ ꯄꯥꯏꯕ ꯄꯣꯠ ꯐꯥꯎꯕ ꯆꯥꯎ ꯍꯥꯏꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯑꯗꯨꯃꯛꯅꯁꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯈꯪꯂꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯔꯤꯁꯨ ꯍꯥꯏꯅꯔꯨꯗ꯭ꯔꯤ꯫ ꯀꯕꯣꯛꯂꯩꯕꯨꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕ ꯈꯪꯏ꯫ ꯊꯔꯣ ꯀꯩꯊꯦꯜ ꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯁꯝ ꯃꯅꯥ ꯍꯥꯠꯂꯤ, ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎ ꯑꯉꯟꯕ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯨꯔꯤꯕꯅꯣ ꯈꯪꯗꯦ, ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯊꯣꯛꯇꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯩꯊꯦꯜ ꯊꯣꯛꯄꯕꯨ ꯑꯗꯨꯝꯅ ꯀꯦꯗꯨꯅ ꯊꯣꯛꯄ ꯀꯅꯥ ꯌꯥꯎꯒꯦ? ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯁꯦꯜ ꯄꯥꯏꯕ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥꯁꯤꯡꯕꯨ ꯌꯦꯡꯅꯤꯡꯂꯛꯄꯒꯤ ꯋꯥꯔꯕ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯊꯔꯣ ꯈꯨꯝꯗꯦ, ꯃꯊꯧ ꯑꯗꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯐꯩꯖꯥꯎ ꯑꯃꯨꯛꯀꯁꯨ, ꯃꯁꯤ ꯑꯩꯅ ꯍꯥꯏꯔꯒ ꯃꯆꯤꯟꯒꯁꯤ ꯈꯨꯝꯗꯕꯤꯒ ꯇꯧꯏꯅꯦ꯫ ꯅꯪ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ? ꯅꯆꯤꯟꯗꯣ ꯀꯔꯤꯒꯤ ꯈꯨꯝꯗ꯭ꯔꯤꯅꯣ? ꯍꯥꯏꯌꯨ, ꯀꯩꯊꯦꯜ ꯆꯠꯄꯗ ꯀꯩꯗꯧꯕꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯦꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ, ꯃꯗꯨ ꯍꯥꯏꯌꯨ꯫ ꯁꯨꯝ ꯇꯥꯟꯅꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯊꯔꯣ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ, ꯀꯔꯤꯅꯣ? ꯑꯩꯕꯨ ꯀꯌꯥꯝ ꯀꯦꯔꯒꯦ? ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ, ꯃꯧ ꯑꯃ ꯑꯣꯏꯕꯒꯤ, ꯆꯟꯗꯣꯟ ꯃꯆꯦꯠ ꯑꯃ ꯀꯩ ꯑꯃ ꯊꯤꯟꯕꯁꯤꯕꯨ ꯀꯦꯕ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯃꯥꯅꯦ, ꯑꯗꯨꯅꯦ, ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯒ ꯂꯣꯏ꯫ ꯅꯪꯅ ꯅꯐꯤ ꯅꯥꯟꯗꯨꯅ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕꯒ ꯀꯩꯗꯧꯕꯒꯤ ꯇꯩꯔꯤ? ꯃꯗꯣ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯇꯥꯖꯅꯤꯡꯗꯦꯗ, ꯆꯠꯊꯣꯛꯑꯣ ꯑꯁ꯭ꯋꯥꯏꯗ, ꯗꯥꯎꯒ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯁꯦ ꯑꯩꯕꯨ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯩ, ꯅꯨꯄꯥ ꯉꯥꯡꯅꯕꯤ, ꯌꯨꯝꯗ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯅꯪꯅ ꯅꯨꯄꯥ ꯑꯃ ꯌꯦꯡꯅꯤꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯤ? ꯍꯥꯏꯌꯣ꯫ ꯊꯔꯣ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃꯗꯨꯝ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯅꯨꯄꯥ ꯑꯃꯅꯤ ꯁꯥꯗꯅ ꯉꯥꯡꯂꯤꯕ ꯀꯥꯏꯗꯨꯅꯤ, ꯃꯁꯥꯒꯤ ꯐꯤꯕꯝꯗꯤ ꯌꯦꯡꯗꯅ꯫ ꯊꯔꯣ ꯋꯥꯔꯒ ꯃꯔꯥꯏꯅ ꯇꯣꯛꯆꯔꯅꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯦ, ꯑꯗꯨꯕꯨ ꯐꯩꯖꯥꯎ ꯂꯦꯞꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯊꯔꯣꯗꯣ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃꯗꯨꯝ ꯌꯥꯎꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯃꯅꯤ ꯁꯥꯗꯅ ꯉꯥꯡꯂꯤꯕ ꯀꯥꯏꯗꯨꯅꯤ, ꯃꯁꯥꯒꯤ ꯐꯤꯕꯝꯗꯤ ꯌꯦꯡꯗꯅ꯫ ꯊꯔꯣ ꯋꯥꯔꯒ ꯃꯔꯥꯏꯅ ꯇꯣꯛꯆꯔꯅꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯦ, ꯑꯗꯨꯕꯨ ꯐꯩꯖꯥꯎ ꯂꯦꯞꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯪꯅꯦ, ꯅꯪ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯈꯠꯂꯛꯏ꯫ ꯍꯧꯔꯤꯕ ꯅꯁꯝ ꯈꯔꯗꯣ ꯑꯩꯅ ꯐꯨꯠꯇꯠꯄ ꯁꯣꯏꯔꯣꯏ꯫ ꯅꯋꯥ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯣꯏꯒꯨꯝꯕ ꯃꯧ ꯅꯍꯥ ꯃꯌꯥꯝꯁꯤꯅ ꯊꯣꯛꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅꯔꯤꯕꯁꯦ꯫ ꯊꯔꯣ ꯊꯋꯥ ꯁꯥꯗꯅ ꯈꯥꯎ ꯑꯃ パイꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯆꯥꯛ ꯂꯣꯏꯗꯨꯅ ꯊꯅꯝꯂꯕꯅꯤ꯫ ꯊꯔꯣ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ꯫ ꯐꯩꯖꯥꯎ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯛꯏ꯫ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯐꯩ, ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯗꯨ ꯂꯧꯗꯨꯅ ꯊꯔꯣ ꯇꯝꯅ ꯂꯪꯂꯛꯏ꯫ ꯊꯔꯣ ꯇꯥꯟ ꯆꯥꯔꯗꯨꯅ ꯈꯨꯃꯤꯠ ꯃꯌꯥꯗꯨꯗ ꯄꯥꯟꯈ꯭ꯔꯦ꯫ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯐꯝꯊꯗꯨꯅ, ꯍꯩ, ꯄꯨꯛꯆꯞꯄ, ꯅꯪꯕꯨ ꯉꯥꯎꯔꯕꯣ?
ꯃꯤꯉꯣꯟꯗꯕꯨ ꯑꯁꯨꯛ ꯆꯥꯎꯕ ꯂꯩꯇꯨꯝꯅ ꯊꯥꯕ ꯍꯧꯅꯕ꯭ꯔꯣ? ꯐꯩꯖꯥꯎ ꯎꯁꯤꯠꯇꯅ, ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ, ꯃꯤ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯑꯗꯨꯅꯤ. ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ, ꯈꯪꯉꯨ ꯅꯪ. ꯄꯨꯛ ꯆꯞꯄ ꯌꯥꯎꯗꯕ ꯍꯥꯏꯁꯤꯅꯤ. ꯑꯉꯥꯎꯕ, ꯅꯊꯤꯕꯣꯡꯗꯣ ꯑꯩꯅ ꯆꯠꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ? ꯅꯣꯡꯃꯗ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯅ, ꯅꯆꯥꯒꯤꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯅꯪ ꯄꯨꯁꯤꯜꯂꯛꯄ꯭ꯔꯣ? ꯑꯗꯨꯒ ꯉꯥꯡꯕꯒꯁꯨ ꯁꯥꯔꯤ. ꯊꯔꯣ ꯃꯈꯣꯡ ꯑꯗꯨ ꯅꯥꯟꯗꯨꯅ ꯃꯄꯤ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ? ꯏꯆꯥꯁꯤꯒꯤ ꯈꯟꯗꯨꯅ ꯑꯩ ꯈꯥꯡꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤꯅꯦ, ꯅꯍꯥꯟꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯝꯒꯅꯤ. ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕꯁꯤꯕꯨ ꯋꯥꯅꯁꯨ ꯍꯣꯠꯅꯕ, ꯅꯣꯡꯃꯗꯁꯨ ꯁꯤꯡꯊꯥꯕꯤꯗꯕ. ꯊꯔꯣ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯞꯄ ꯌꯥꯕ ꯀꯞꯂꯦ, ꯑꯗꯨꯕꯨ ꯑꯆꯠ ꯑꯋꯣꯛꯅꯁꯨ ꯎꯈꯤꯅꯤ ꯍꯥꯏꯅ ꯃꯅꯤꯡ ꯇꯝꯖꯕꯗꯤ ꯉꯝꯗꯦ. ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯊꯣꯔꯛꯏ. ꯐꯩꯖꯥꯎ ꯃꯆꯤꯟ ꯑꯗꯨꯅ ꯄꯦꯟꯕ ꯃꯈꯩ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ. ꯉꯁꯤꯗ ꯅꯠꯇꯦ ꯐꯩꯖꯥꯎꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ. ꯊꯔꯣꯅ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕ ꯑꯁꯤ ꯑꯣꯏꯔꯦ ꯃꯥꯅ ꯆꯥꯛꯂꯤꯕꯁꯤ. ꯃꯗꯨ ꯈꯪꯅ ꯃꯥꯅ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯇꯧꯗꯦ. ꯀꯕꯣꯛꯂꯩ ꯃꯍꯧꯁꯥꯒꯨꯝꯅ ꯐꯤ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯕꯤꯗꯨꯒꯤꯗ ꯂꯥꯛꯏ. ꯕꯤꯗꯨ ꯊꯕꯛ ꯍꯜꯂꯛꯄꯗꯒꯤ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯕꯣꯛꯂꯩ ꯃꯔꯩ ꯑꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ, ꯀꯔꯤꯒꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯈ꯭ꯔꯦꯗ. ꯌꯥꯝ ꯋꯥꯏꯗ ꯉꯁꯤꯗꯤ. ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯒꯤꯅꯤ ꯍꯥꯏꯗꯅ ꯍꯥꯟꯅꯒꯤ ꯂꯩꯍꯧꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯍꯟꯒꯠꯇꯨꯅ ꯀꯟꯅ ꯁꯨꯔꯤ. ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯑꯗꯨꯝ ꯐꯔꯦ. ꯑꯩ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯗꯨꯅ ꯆꯥꯕ ꯉꯝꯂꯔꯣꯏ ꯈꯜꯂꯝꯕꯅꯤ. ꯀꯕꯣꯛꯂꯩ ꯃꯐꯤ ꯍꯣꯡꯗꯨꯅ, ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣꯅ ꯋꯥꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯦ ꯅꯅꯥꯏ ꯑꯩꯅ ꯁꯥꯃꯤꯟ ꯐꯪꯕ, ꯑꯗꯨꯅ ꯆꯦꯟꯖꯔꯛꯂꯤꯕꯅꯤ. ꯕꯤꯗꯨ ꯋꯥꯍꯩ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ, ꯁꯦꯡꯉꯕ꯭ꯔꯅꯦ? ꯁꯦꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯑꯗꯨꯅꯕꯨ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯤ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯕꯣꯛ, ꯅꯪꯁꯦ ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔ ꯃꯥꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ. ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯊꯦꯡꯅꯔꯝꯗꯕ ꯊꯣꯛꯂꯕ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇꯦ. ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ, ꯊꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯅꯤꯡꯕꯁꯨ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯊꯤꯡꯕꯤ. ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯍꯟꯗꯦ, ꯍꯛꯆꯥꯡꯕꯨꯁꯨ ꯅꯪꯅ ꯀꯜꯂꯤ. ꯅꯪꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕ. ꯀꯕꯣꯛꯂꯩ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ, ꯑꯋꯣꯏꯒꯤ ꯑꯩꯁꯤꯕꯨ ꯌꯥꯝ ꯐꯕ꯭ꯔꯅꯦ? ꯐꯩ, ꯅꯪꯃꯨꯛ ꯐꯕ ꯑꯃꯠꯇ ꯂꯩꯇꯦ. ꯈꯤꯠ ꯊꯥꯒꯠꯄꯤꯔꯛꯑꯅꯨ ꯌꯥꯔꯦ. ꯑꯁꯦꯡꯕꯅꯤ, ꯊꯥꯒꯠꯄ ꯅꯠꯇꯦ. ꯀꯕꯣꯛꯂꯩ ꯇꯥꯟ ꯈꯪꯕꯤ ꯑꯃ ꯑꯣꯏꯅ ꯕꯤꯗꯨꯒꯤ ꯃꯁꯥꯗꯣ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯄꯣꯊꯥꯍꯜꯂꯛꯏ. ꯑꯩꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯐꯠꯇꯦ ꯍꯥꯏꯒꯅꯤ? ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯆꯦꯗꯨꯒꯕꯨ ꯀꯅꯥꯅ ꯍꯦꯟꯒꯦ? ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯍꯥꯏꯕꯗꯨ. ꯃꯥꯁꯨ ꯋꯥꯖꯈ꯭ꯔ ꯄꯣꯠꯅꯤꯗ. ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯆꯥꯎꯈ꯭ꯔꯕ ꯏꯃꯨꯡ ꯑꯗꯣ ꯁꯝꯅꯥ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯗꯅ ꯁꯤꯠ ꯁꯦꯡ ꯁꯤꯠ ꯅꯥꯜꯂꯤ. ꯑꯗꯨꯗꯤ ꯑꯩꯕꯨꯗꯤ ꯃꯥꯅ ꯍꯦꯜꯂꯤ ꯃꯁꯤꯔꯣ? ꯃꯗꯨꯃꯛꯁꯨ ꯍꯥꯏꯅꯤꯡꯗꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯕꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯣꯗꯅ. ꯈꯜꯂꯛꯈꯤꯕꯅꯤ ꯑꯩꯁꯨ ꯑꯃꯨꯛ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ. ꯃꯇꯝ ꯈꯤꯇꯪꯗꯤ ꯌꯦꯡꯈꯤꯁꯤ. ꯃꯗꯨ ꯌꯥꯗꯦ. ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯑꯩꯅ ꯇꯧꯔꯤꯕ, ꯇꯥꯗꯅ ꯇꯧꯔꯤꯕꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯗꯣꯛꯄ ꯌꯥꯏ. ꯌꯨꯝ ꯑꯃꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯕꯨ ꯌꯦꯡꯂꯤꯕꯁꯦ ꯃꯁꯤ ꯐꯥꯎꯕꯗ ꯅꯁꯥꯅ ꯅꯁꯥꯕꯨ ꯄꯥꯞ ꯂꯪꯁꯤꯜꯂꯕꯅꯤ. ꯑꯗꯨꯕꯨ ꯇꯥꯗꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯑꯗꯨꯛ ꯂꯩꯈꯤꯕꯅꯤ ꯃꯔꯤꯗꯣ. ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯆꯥ ꯍꯥꯏꯕꯁꯤꯗꯒꯤ ꯀꯔꯤꯁꯨ ꯍꯦꯟꯕ ꯂꯩꯕ ꯅꯠꯇꯦ. ꯑꯩꯗꯤ ꯃꯇꯝ ꯈꯔꯅꯤꯒꯤꯅꯤ. ꯈꯔ ꯂꯩꯔꯒ ꯂꯣꯠꯈꯤꯕꯁꯨ ꯌꯥꯏ, ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ. ꯏꯆꯦ ꯃꯗꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ. ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯁꯤꯗꯒꯤ ꯍꯦꯟꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯗꯦ. ꯑꯗꯨꯃꯛꯅ ꯃꯤꯑꯣꯏ ꯆꯥꯗ꯭ꯔꯗꯨꯅ ꯁꯣꯏꯅꯥꯏꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯑꯣꯏꯅꯔꯤꯕ ꯑꯁꯤꯅꯤ. ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯤ ꯈꯟꯗꯨꯅ. ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯂꯥꯟꯊꯣꯔꯛꯂꯕ ꯀꯌꯥ ꯋꯥꯏ, ꯀꯌా ꯀꯞꯄꯤ. ꯅꯈꯣꯏꯅꯗꯤ ꯈꯪꯂꯣꯏ. ꯃꯥꯂꯦꯝ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝ ꯐꯥꯎꯔꯤꯕꯅꯤ. ꯃꯗꯨꯅ ꯇꯥꯗꯁꯨ ꯉꯥꯏ. ꯑꯩ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥ ꯍꯟꯅ ꯌꯦꯡꯕꯤꯒꯅꯨ. ꯇꯥꯗꯒꯤ ꯁꯦꯕꯥꯗꯤ ꯑꯩꯅ ꯑꯗꯨꯃꯛ ꯇꯧꯒꯅꯤ. ꯑꯍꯦꯟꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯄꯤꯕ ꯉꯝꯃꯤ. ꯀꯕꯣꯛꯂꯩ ꯀꯌꯥꯗ ꯃꯆꯥ ꯇꯥꯅ ꯋꯥꯈꯜ ꯂꯩꯅ ꯉꯥꯡꯂꯛꯏ. ꯁꯛꯇ ꯅꯠꯇꯦ ꯀꯕꯣꯛꯂꯩ ꯃꯥꯅ ꯐꯖꯔꯤꯕ. ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯄ ꯈꯤꯕꯤꯛ ꯂꯣꯏꯅ ꯆꯨꯝꯃꯤ. ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ. ꯈꯣꯏꯊꯨꯝꯅꯩ. ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯅꯤꯡꯉꯤ. ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯃꯁꯥ ꯐꯥꯎꯕ ꯁꯣꯛꯀꯗꯕ ꯍꯪꯒꯣꯏꯕ ꯐꯥꯎꯏ. ꯕꯤꯗꯨ ꯎꯏꯊꯔꯨꯔꯦ. ꯍꯧꯒꯠꯂꯛꯄꯗ ꯀꯕꯣꯛꯂꯩ ꯆꯥꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ. ꯕꯤꯗꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ, ꯑꯩꯗꯤ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦꯗꯅ. ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯒꯦ? ꯇꯥꯗꯅ ꯆꯥꯅꯤꯡꯕ ꯁꯧꯒ꯭ꯔꯤ ꯃꯍꯤꯗꯨꯒ ꯉꯥꯀꯤꯆꯧ ꯑꯌꯥꯏꯕ ꯈꯔ
ꯄꯨꯔꯛꯏ ꯑꯗꯨꯒ ꯊꯣꯡꯉꯤ ꯃꯣꯏꯔꯥꯡꯒꯤ ꯊꯥꯡꯖꯤꯡ ꯑꯃꯁꯨ ꯃꯦꯠꯂꯤ ꯕꯤꯗꯨ ꯏꯟꯖꯥꯡ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯃꯊꯤꯟ ꯌꯣꯠꯂꯤ ꯑꯗꯨꯒ ꯑꯁ ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯗ ꯆꯥꯛꯂꯒ ꯆꯥꯛ ꯂꯥꯝꯕꯒ ꯀꯗꯥꯏ ꯆꯥꯔꯤꯁꯤ ꯀꯨꯏꯅ ꯊꯝꯅꯤꯡꯗ꯭ꯔꯤ ꯕꯤꯗꯨ ꯆꯥꯎꯔꯕ ꯆꯈꯣꯝ ꯑꯃ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯎꯏꯍꯦ ꯀꯕꯣꯛꯂꯩ ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡꯁꯤꯗꯤ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯃꯌꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯗꯨ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯆꯔꯥꯝꯅꯅ ꯆꯥꯛ ꯑꯗꯨ ꯅꯝꯁꯤꯜꯂꯤ ꯃꯅꯥꯛꯇ ꯀꯕꯣꯛꯂꯩꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯕꯤꯗꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯏꯍꯦ ꯅꯪꯁꯨ ꯆꯥꯔꯣꯗꯅ ꯇꯥꯗ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯔꯒꯦ ꯑꯩ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯀꯦ ꯆꯥꯎ 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 ꯑꯩꯅ ꯌꯥꯏ ꯄꯨꯟꯅ ꯆꯥꯔꯁꯤ ꯑꯩꯗꯤꯅꯦ ꯂꯥꯃꯟꯈꯤꯗꯨꯅ ꯕꯥꯕꯨ ꯑꯣꯏꯔꯨꯗ꯭ꯔꯦ ꯇꯥꯗ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯑꯩ ꯇꯥꯗ ꯂꯣꯏꯔꯒ ꯆꯥꯖꯔꯒꯦ ꯕꯤꯗꯨ ꯇꯁꯦꯡꯅ ꯀꯕꯣꯛꯂꯩꯒꯤ ꯕꯦꯕꯥꯔ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯧꯊꯔꯛꯏ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯀꯕꯣꯛꯂꯩꯕꯨ ꯃꯤꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯀꯌꯥꯗꯤ ꯆꯪꯈꯣꯜꯂꯤ ꯀꯕꯣꯛꯂꯩ ꯃꯥꯃꯛꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄ ꯑꯁꯤ ꯑꯣꯟꯊꯣꯛꯅꯗꯤ ꯄꯛꯆꯗꯦ ꯇꯁꯦꯡꯅ ꯄꯛꯆꯗꯦ ꯑꯩ ꯄꯥꯝꯗꯦ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯕꯤꯗꯨ ꯇꯞꯅ ꯀꯕꯣꯛꯂꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯕꯣꯛꯂꯩ ꯀꯔꯤ ꯍꯥꯏꯕꯒꯦ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯏꯗꯀꯣ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯍꯥꯟꯅ ꯊꯦꯡꯅꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯐꯪꯂꯝꯂꯕꯅꯤ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯂꯩꯔꯝꯂꯣꯏꯗꯕꯅꯤ ꯇꯁꯦꯡꯅ ꯆꯥꯏ ꯑꯩ ꯄꯥꯝꯃꯨ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯃꯨ ꯀꯕꯣꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯪꯂꯤꯁꯤꯕꯣ ꯍꯣꯏꯅꯦ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯆꯥꯅꯤꯡ ꯇꯥꯅ ꯆꯥꯈꯨ ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯞꯅ ꯁꯥꯁꯤ ꯀꯩꯗꯧꯔꯒꯦ ꯅꯅꯥꯛꯇ ꯑꯁꯨꯝ ꯂꯩꯒꯗꯧꯔꯕ ꯑꯩꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦ ꯑꯁꯦꯡꯕꯅꯤ ꯀꯕꯣꯛꯂꯩ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯃꯨ ꯑꯁꯨꯛ ꯆꯪꯈꯣꯟꯕꯤ ꯅꯪꯕꯨ ꯇꯔꯥꯏ ꯊꯣꯛꯂꯤꯕ ꯃꯍꯥꯛ ꯑꯗꯣ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯥꯃꯨꯛ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯄꯪꯕ ꯑꯃꯃꯨꯛ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯈꯪꯉꯤ ꯕꯤꯗꯨꯅ ꯐꯥꯎꯔꯤꯕ ꯍꯥꯏꯔꯛꯂꯤꯕ ꯑꯗꯣ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯋꯥ ꯊꯩꯗꯣꯔꯛꯏ ꯗꯥꯗꯥ ꯊꯥꯡꯖꯤꯡ ꯃꯔꯨ ꯄꯟꯗꯨꯅ ꯇꯣꯛꯄ ꯇꯥꯔꯦ ꯆꯥꯛꯇꯣ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯆꯥꯊꯣꯛꯎꯁꯤ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ ꯃꯗꯨꯁꯨ ꯍꯥꯏꯕꯤꯒꯦ ꯕꯤꯗꯨ ꯀꯕꯣꯛꯂꯩꯅ ꯋꯥꯔꯤꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯂꯛꯇ꯭ꯔꯕꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯕꯤꯗꯨꯕꯨ ꯄꯦꯜꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯁꯨ ꯂꯧꯔꯛꯏ ꯑꯩꯅ ꯉꯥꯎꯅ ꯐꯩꯅ ꯆꯠꯂꯒꯦ ꯈꯜꯂꯛꯄ ꯀꯥꯟꯗꯁꯨ ꯃꯃꯥ ꯑꯃꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯔꯛꯏ ꯑꯃꯨꯛꯁꯨ ꯏꯆꯤꯜ ꯑꯁꯤꯅ ꯄꯟꯅꯤꯡꯗ꯭ꯔꯕ ꯃꯤꯡꯊꯣꯜ ꯑꯗꯨꯒꯤ ꯂꯝꯆꯠ ꯆꯠꯂꯛꯏ ꯑꯉꯛꯄꯅꯤ ꯀꯕꯣꯛꯂꯩ ꯃꯌꯥꯝꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯏꯅꯔꯝꯒꯅꯤ ꯅꯨꯄꯥ ꯂꯣꯟꯕꯤ ꯅꯨꯄꯥ ꯄꯥꯝꯕꯤ ꯑꯣꯛꯇꯕꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯏꯔꯣꯏ ꯏꯆꯤꯜ ꯑꯁꯤꯅ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯋꯥꯍꯩ ꯑꯗꯨ ꯃꯤꯡꯊꯣꯜ ꯑꯗꯨ ꯃꯥꯒꯤꯗꯃꯛ ꯅꯠꯇꯦ ꯕꯤꯗꯨ ꯊꯕꯛ ꯊꯣꯔꯛꯄꯗ ꯀꯕꯣꯛꯂꯩꯁꯨ ꯌꯥꯎꯔꯛꯏ ꯕꯤꯗꯨ ꯒꯥꯔꯤ ꯇꯣꯡꯐꯝ ꯃꯄꯥ ꯑꯗꯨꯗ ꯃꯥꯒꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯈꯥꯝꯈ꯭ꯔꯦ ꯆꯥꯎꯔꯦꯟ ꯃꯥꯁꯨ ꯀꯩꯊꯦꯜ ꯀꯥꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯑꯅꯤ ꯑꯗꯨ ꯑꯣꯛꯅꯔꯨꯏ ꯆꯥꯎꯔꯦꯟ ꯀꯕꯣꯛꯂꯩ ꯎꯕꯗꯨꯗ ꯍꯩꯃꯥ ꯀꯕꯣꯛꯂꯩ ꯅꯤꯡꯅꯤ ꯃꯥꯁꯤꯗꯤ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯗꯤ ꯅꯨꯄꯥꯅꯤꯅꯦ ꯐꯩ ꯐꯩ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ ꯍꯦ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯆꯥꯎꯔꯦꯜ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯑꯅꯤꯗꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯗꯨꯅ ꯀꯕꯣꯛꯂꯩꯗ ꯌꯦꯡꯉꯣꯏ ꯅꯤꯡꯊꯤꯅ ꯆꯠꯂꯨ ꯑꯇꯩ ꯂꯥꯡꯐꯥꯡ ꯇꯧꯈ꯭ꯔꯅꯨꯀꯣ ꯍꯣꯏ ꯕꯥ ꯑꯩꯅꯕꯨ ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯦ ꯀꯕꯣꯛꯂꯩ ꯆꯠꯀꯦ ꯇꯧꯏ ꯕꯤꯗꯨ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯕꯣꯛꯂꯩ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯗꯤ ꯀꯥꯎꯏꯗꯅ ꯅꯪꯅ ꯑꯉꯥꯡꯒꯤ ꯁꯦꯜ ꯈꯤꯇꯪ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯀꯕꯣꯛꯂꯩ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯆꯥꯎꯔꯦꯟꯅꯤ ꯍꯔꯦ ꯆꯨꯝꯂꯦꯗꯅ ꯃꯁꯤꯗꯤ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩ ꯐꯩ ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤꯗꯅ ꯁꯦꯜꯒ ꯂꯧꯅꯕ ꯁꯥꯔꯗꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯆꯥꯛꯇꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯗ ꯃꯔꯝ ꯆꯠꯂꯁꯦ ꯂꯨꯔꯝꯃꯣꯏꯗ꯭ꯔꯥ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤ ꯌꯦꯡꯅꯤꯡꯗꯦꯗ ꯑꯩ ꯆꯥꯎꯔꯦꯟ ꯄꯟꯊꯔꯝꯗꯅ ꯀꯩꯊꯦꯜ ꯇꯝꯅ ꯑꯣꯏꯅ ꯂꯥꯛꯂꯤ ꯀꯕꯣꯛꯂꯩ ꯅꯣꯛꯇꯨꯅ ꯑꯩꯁꯨ ꯀꯥꯎꯔꯝꯅꯤꯗꯅ ꯑꯗꯣ ꯗꯥꯗꯥ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯅꯤꯡꯊꯤꯅ ꯍꯟꯖꯤꯟꯕꯤꯔꯛꯎꯀꯣ ꯍꯣꯏ ꯀꯕꯣꯛꯂꯩ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯊꯔꯣ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯆꯤꯟꯇꯥ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯊꯔꯣꯗ ꯊꯔꯣ ꯀꯩꯅꯣꯅꯦ ꯅꯈꯣꯡ ꯅꯈꯨꯠꯀ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯤꯁꯤꯕꯨ ꯀꯩꯊꯦꯜꯁꯤꯗ ꯊꯔꯣ ꯍꯩꯅꯤꯡꯗꯅ ꯏꯆꯦ ꯈꯣꯡꯁꯦ ꯅꯥꯗꯨꯅ ꯇꯧꯕꯅꯤ ꯀꯣꯟꯁꯤꯟꯗꯨꯅ ꯐꯝꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯤ ꯍꯩꯃꯥ ꯀꯩꯗꯧꯔꯕ ꯅꯈꯣꯡꯗꯤ ꯇꯨ ꯉꯔꯥꯡ ꯑꯉꯥꯎꯕꯗꯨꯅ ꯂꯩꯇꯨꯝ ꯂꯪꯉꯛꯇꯅ ꯄꯥꯜꯂꯤꯕꯅꯤ ꯀꯌꯥꯗꯤ ꯅꯥꯔꯦ ꯀꯕꯣꯛꯂꯩ ꯎꯔꯦ ꯊꯔꯣꯒꯤ ꯅꯧꯈ꯭ꯔꯕ ꯊꯣꯠꯂꯕ ꯃꯈꯣꯡ ꯑꯗꯨꯗ ꯃꯨꯅ ꯁꯥꯡꯅ ꯏ ꯑꯁꯤꯕ ꯍꯥꯏꯒꯠꯇꯨꯅ ꯂꯩꯔꯤꯕꯗꯨ
ꯁꯤꯗꯤ ꯏ ꯑꯁꯤꯕ ꯆꯪꯉꯦꯗꯅ ꯈꯪꯗꯦꯗ ꯏꯆꯦ ꯏꯕꯦꯝꯃ ꯅꯅꯥꯎꯒꯤ ꯂꯥꯏꯕꯛꯁꯦ ꯀꯝꯗꯧꯒꯗꯕꯅꯣ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤ ꯑꯁꯦ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯟꯖꯨꯅꯔꯕ ꯏꯅꯐꯤ ꯑꯗꯨꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯈꯤ ꯀꯕꯣꯛꯂꯩ ꯅꯨꯡꯉꯥꯏꯇꯅ ꯀꯞꯀꯅꯨ ꯀꯞꯀꯅꯨ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯛꯂꯕꯅꯤ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯄꯣꯛꯂꯨꯅꯕ ꯍꯣꯠꯅꯁꯤ ꯈꯥꯡꯁꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦꯕ ꯍꯥꯏꯗꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯁꯨꯝꯅ ꯇꯧꯗꯨꯅꯇ ꯂꯥꯛꯂꯕꯅꯤ ꯍꯛꯆꯥꯡ ꯑꯁꯦ ꯃꯥꯒꯤ ꯆꯩꯔꯝ ꯗꯥꯛꯐꯝꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕꯅꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯣ ꯇꯧꯋꯦ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯈꯥꯡꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕ ꯑꯗꯨꯛ ꯐꯠꯇꯕ ꯃꯥꯗꯤ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯂꯩꯔꯨꯔꯤ ꯐꯠꯇ꯭ꯔꯦ ꯈꯪꯅꯕꯗꯤ ꯅꯄꯥꯝꯗ ꯀꯣꯛꯆꯈ꯭ꯔꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯌꯥꯗ꯭ꯔꯣ ꯅꯨꯄꯤꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏꯗꯤ ꯃꯇꯝ ꯈꯔ ꯈꯥꯡꯗꯨꯅ ꯂꯩꯈꯣ ꯐꯔꯛꯄꯁꯨ ꯃꯌꯥꯏ ꯌꯦꯡꯈꯣ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯏꯆꯥ ꯑꯃꯁꯨ ꯌꯥꯎꯁꯤꯟꯈ꯭ꯔꯦ 마라 ꯐꯕꯒꯤ ꯋꯥ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯒꯤ ꯈꯟꯗꯨꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯇꯥꯔꯔꯤꯕ ꯑꯁꯤꯅꯤ ꯀꯕꯣꯛꯂꯩ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯇꯣꯛꯑꯁꯤꯁꯦ ꯆꯔꯝ ꯐꯨꯡꯀꯠꯂꯛꯏ ꯈꯪꯕ ꯇꯥꯕꯅꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯕ ꯇꯥꯕꯅꯤ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯗꯨꯅ ꯀꯗꯥꯏ ꯁꯦꯝꯗꯣ ꯀꯤꯂꯣ ꯑꯃꯇ ꯄꯤꯔꯛꯑꯣ ꯏꯆꯦ ꯀꯣꯝꯂꯥꯗꯤ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯅꯤꯗ ꯅꯍꯥꯟꯒꯤꯗꯣ ꯂꯩꯍꯧꯔꯤꯌꯦ ꯗꯨꯀꯥꯟꯒꯤ ꯑꯆꯥ ꯑꯊꯛ ꯄꯤꯖꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤ ꯍꯩ ꯔꯥ ꯄꯤꯖꯕꯅ ꯐꯩ ꯏꯆꯥꯗꯤ ꯐꯠꯇꯕ ꯌꯥꯗꯕꯅꯤ ꯃꯈꯣꯏꯒꯤ ꯑꯁꯥꯗꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯣꯏꯇꯕꯨ ꯃꯕꯨꯛ ꯊꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯊꯔꯣꯏ ꯌꯥꯝꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯏꯆꯦ ꯉꯁꯤꯁꯨ ꯆꯠꯂꯨꯔꯤꯕ꯭ꯔꯥ ꯀꯕꯣꯛꯂꯩ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯠꯂꯨꯔꯤꯅꯤ ꯃꯈꯣꯏꯗꯒꯤ ꯂꯧꯔꯛꯄ ꯁꯦꯜꯗꯣ ꯑꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯄꯤꯖꯒꯗꯧꯔꯤꯕꯁꯦ ꯈꯜꯂꯨꯔꯕꯗꯤ ꯍꯨ ꯄꯤꯖꯕꯒ ꯆꯞ ꯃꯥꯟꯅꯔ ꯄꯣꯠꯅꯤꯗ ꯑꯗꯨꯕꯨꯅꯦ ꯑꯃꯨꯛꯁꯨ ꯑꯃꯤꯇ꯭ꯔꯒꯨꯝꯂꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛꯂꯩ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯈꯤ ꯊꯔꯣ ꯃꯥꯗꯤ ꯅꯣꯛꯇꯦ ꯃꯇꯧ ꯑꯗꯨꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ ꯀꯕꯣꯛꯂꯩ ꯅꯣꯛꯄ ꯌꯥꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯅꯪꯁꯨ ꯁꯦꯜ ꯆꯤꯜꯂꯕꯗꯤ ꯍꯥꯏꯔꯛꯑꯣ ꯏꯆꯦꯗ ꯁꯦꯜ ꯊꯣꯛꯐꯝ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏ ꯒꯨꯝꯕꯤ ꯑꯁꯤꯕꯨ ꯏꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯁꯨ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩ ꯃꯌꯨꯝꯗ ꯃꯇꯨ ꯃꯆꯥ ꯄꯤꯖꯅꯤꯡꯗ꯭ꯔꯕꯁꯨ ꯃꯤꯒꯤꯗꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯅꯤꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯌꯥꯝꯅ ꯂꯩ ꯃꯔꯛꯇꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯀꯥꯁꯨ ꯀꯌꯥ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯊꯧꯅꯥ ꯂꯩꯗꯨꯅ ꯂꯥꯏꯕꯛ ꯐꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯆꯕ ꯉꯝꯂꯕꯗꯤ ꯂꯣꯏꯔꯦ ꯆꯪꯅ ꯁꯔꯒ ꯀꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛꯂꯩ ꯑꯃꯨꯛꯁꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯈꯤ ꯊꯔꯣ ꯑꯃꯨꯛꯁꯨ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯀꯔꯤꯃꯇ ꯍꯣꯡꯗꯅ ꯏꯆꯦ ꯌꯥꯔꯕꯗꯤ ꯂꯝꯕꯤꯁꯤꯗꯒꯤ ꯇꯣꯛꯂꯣꯕ ꯏꯆꯦꯗ ꯀꯔꯤꯝꯇ ꯋꯥꯠꯄꯁꯨ ꯅꯠꯇꯦ ꯄꯥꯡꯒꯜꯁꯨ ꯑꯁꯨꯛ ꯐꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯛꯈ꯭ꯔꯕ ꯆꯥꯎꯈ꯭ꯔꯕ ꯀꯩꯊꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯀꯕꯣꯛꯂꯩ ꯇꯞꯅ ꯆꯨꯝꯃꯤ ꯏꯅꯥꯎꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯊꯔꯣ ꯃꯤꯅ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯄꯣꯞ ꯀꯥꯏꯗꯕ ꯃꯥꯟꯖꯔꯕꯁꯨ ꯃꯅꯨꯡꯗꯤ ꯂꯣꯏꯔ ꯄꯣꯠꯅꯤ ꯇꯦꯛꯊ ꯀꯥꯏꯊꯔꯕ ꯁꯤꯡꯀꯨꯞ ꯁꯥꯔꯕ ꯄꯣꯠꯅꯤ ꯏꯆꯥ ꯑꯍꯨꯝ ꯑꯁꯦ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯐꯥꯎꯕ ꯁꯣꯛꯄꯤꯔꯕ ꯅꯠꯇꯦ ꯑꯍꯥꯟꯕ ꯃꯤꯇꯝꯂꯛꯄꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯨꯝꯊꯥ ꯁꯨꯔꯛꯄꯒꯤ ꯆꯥꯌꯦꯛ ꯅꯥꯎꯌꯦꯛꯅꯕ ꯏ ꯅꯧꯔꯤꯉꯩ ꯁꯦꯜꯒꯤ ꯆꯩꯅꯥꯅ ꯃꯤꯒꯤ ꯃꯤꯋꯥ ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯄꯨꯔꯣꯏꯕꯅ ꯅꯩꯍꯠꯄꯤꯕꯒꯤ ꯃꯁꯤꯅ ꯑꯣꯛꯇ꯭ꯔꯤ ꯏꯆꯥ ꯑꯍꯨꯝꯁꯤꯗ ꯅꯠꯇꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕꯒꯤ ꯏꯆꯥ ꯀꯌా ꯑꯃ ꯃꯥꯡꯍꯟꯈꯤꯕ ꯑꯁ ꯈꯜꯂꯨꯕꯗ ꯇꯨ ꯆꯨꯡꯉꯤꯗ ꯊꯔꯣ ꯃꯌꯥꯝꯗꯨꯅ ꯏꯁꯥꯁꯦ ꯂꯥꯏꯃꯟ ꯀꯥꯡꯉꯤ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯆꯥ ꯌꯣꯛꯇꯕꯗꯤ ꯌꯥꯔꯤꯕ꯭ꯔꯥꯁꯦ ꯑꯗꯨꯕꯨ ꯏꯆꯦ ꯃꯌꯥꯝꯅꯗꯤ ꯐꯅ ꯍꯥꯏꯅꯗꯦꯗꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯔꯤ ꯑꯗꯨ ꯍꯥꯏꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯈꯪꯗꯗꯨꯅ ꯍꯥꯏꯕꯅꯤ ꯑꯩ ꯋꯥꯔꯧꯗꯦ ꯐꯤꯕꯝꯁꯤꯕꯨ ꯑꯣꯏꯅꯤꯡꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯀꯅꯥꯕꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯑꯩꯗꯤ ꯄꯥꯝꯗꯦꯗꯣ ꯆꯨꯝꯃꯤ ꯏꯆꯦꯁꯨ ꯄꯥꯝꯗꯨꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯊꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯊꯔꯣ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯌꯥꯝꯗꯨꯅ ꯏꯆꯥ ꯌꯣꯛꯂꯤ ꯏꯋꯥ ꯊꯥꯛꯂꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯦꯡꯕꯥꯡꯂꯨꯕꯁꯨ ꯉꯝꯗꯦ ꯅꯣꯡꯃ ꯐꯥꯗꯣꯛ ꯆꯠꯇꯨꯅ ꯑꯩꯒꯤ ꯉꯝꯖꯕ ꯈꯔ ꯇꯧꯖꯔꯨꯕꯅꯤ ꯃꯁꯤꯕꯨ ꯂꯥꯜꯂꯕꯅꯦ ꯂꯥꯟꯗꯦꯗ ꯊꯔꯣ ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯂꯥꯟꯕ ꯊꯕꯛ ꯅꯠꯇꯦ ꯀꯕꯣꯛꯂꯩꯒꯤ ꯁꯃꯥꯖꯅ ꯆꯠꯅꯕ ꯌꯥꯗ꯭ꯔꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯊꯔꯣ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯇꯟꯖꯥꯗꯨꯗ ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁ ꯑꯩꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯗꯅ ꯊꯔꯣ ꯏꯆꯦ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗꯣ ꯎꯆꯦꯛ ꯃꯆꯥꯅ ꯃꯃꯥꯕꯨ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯕꯗꯧꯅ ꯑꯄꯤꯛꯄ ꯃꯌꯥꯁꯤꯡ ꯑꯗꯣ ꯀꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯅꯤ ꯏꯆꯦ ꯆꯠꯂꯦꯀꯣ ꯀꯕꯣꯛꯂꯩ ꯍꯣꯕꯦ ꯑꯃꯨꯛ ꯆꯠꯈꯤ ꯌꯦꯡꯕꯗ ꯃꯊꯧ ꯆꯤꯟꯕꯤ ꯀꯌꯥꯗꯤ ꯃꯥꯜꯂꯤ ꯀꯕꯣꯛꯂꯩ ꯉꯁꯤꯗꯤ ꯆꯥꯎꯔꯦꯟꯒꯤ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯆꯥꯎꯔꯦꯟꯒꯤ ꯅꯥꯛꯇ ꯂꯥꯛꯏ
Chauren Kaboklei ubada sauningna mangol adudagi. Kanagi ayaba yauduna nang mafamsida laklibano. Kaboklei Chaurengi khonda aduda karino malaire haiba khangi. Kaboklei mahausagumna mibu sumba minokta. Tada kaino takpiriduba. Kaboklei taunu ai loina khangbajani nangi nachat. Khangaga kaidawi haibagi tada chap manei khanglabasu khangdrabasu aidi Kaboklei ni. Kaboklei gi leinam yelibi Kaboklei. Nangi leinam do mafamsida yelanu. Ai oi ai pele. Kaboklei Chaurengi manak aduda khara nakna changsili aduga Chaurenbu mamit kupta yengduna. Kariginu atu kyamna sauribaduba. Karigumba khanglakpa thoklabadi. Nathamoi ado singkup sana kaizani tada. Taunu imungda changsi wari sanagadaba yamna le. Chauren Kaboklegi mityeng adunadi asawba adu phakraponi adubu thauna leba saduna makha tare. Ai taningde nangi wadu ai taba pamdi. Tadaba yadabani aigi wadi tadana kanana tadoinu. Kaboklei nang mahupu banupi ai khang nang launam chawbi. Ihe tada sidi nate ai na phana mahupu dunaso. Tadabo aina nongmata chikhiba leitri. Ihuse kamsinduna nangbusu pangthahanba ngami. Adubu ai tawbrani tada. Tawdabani tada. Miyoiba ama oibagi minungsi adu khaktang unaraga loiri. Kaidawge. Hayingsini hangchisini haibasu khangba nate. Se adugi saru imungda dum changsi. Mina uraga phajate. Kaboklei Chaurengi makhutu paiduna imungda changsinki Chauren asawba pumba hanthaki. Masana taban. Kaboklei da kari wadi. Angoba chebangda mayek tajiba chebangumbani. Unthokna sengna langna tari. Angapani Kaboklei nangna tawribasi. Saklon kaya ama lauduna mahumda leiba uchek tebetna hangdong lamboibagi makhuttagi macha chawba ngaibagumna ngairi machabu chawba asumna Kaboklei amagida amuchat tuna sanglaba punsi asilelai nongmagi magi leinamsu sum santoki pukjel chawraba kaya amasu laktuna mabu thirari hangdari Kaboklei phanasu haisini kanagumba matung machaga jetna leiba midadi mahak yengbatada khangi adubu Mida adudi manak naklubadi lairadana mamina phawba hanna yengude. Ngasidi kadomdagi no khangde pukjel chawraba khuimu amaga amuk thengnarare. Kaboklei kaithel thoklubadagi tanja yengduna inarakpani nupa aduna. Kaboklei nangbom dangai khugadorag. Kaboklei mabu yamna khanglabagumna kawrakpa aduda mamaido laithokhtuna yenglubada amuktasu ukidriba nupa ama oirami Kaboklei khangi mabu thirakpani. Aduba hawjikti ma hainingdrabani pumnamak tankraba potni. Kaboklei khongthang adu leptuna ngaiduna lei. Nupadu changaktuna. Adu kana chalidubu karigini. Aidi kaya warure nangbu tanabada. Aibu hana khangbibra. Kaidau khangdani Imphal mayol asidagi nangi leinamtana sinba thongna potni. Kanagi naga mapalgi bara ine chawbigi yuiba pham. Nangi nangaktani. Kaboklei wahaidu kuina taba pamde madugi maram manakta lepriba adu mayumgi thongal mayani tadabu kari hainingbage nupadu marau leina noktuna yengoi Kaboklegi makhong mari panba gari lau pari nipan sana pabom ahum asina chingba kaya amanida harakliba wadada Kaboklei bab adum tai matawasi ahanba natte Kaboklei makha tarai tada adugi matam henkri Aina leiribase ipuruibagi thongani mina uraga phajade nupado ngakladuna karamba ipuruiba nangi karamba yumnak sagaigi thongal tadana khalibadu chumi adubu masina aikhoigi khwaidagi asengba aigi yumphamne tada yaubiru Kaboklei change tawi kadomdagi no khangde mafam aduda kanagi Chauren bidu pulap hekta thongnani matam amatada anidugi khonjel aduda Kaboklei haina kaurai. Kaboklei chalama khongthangdo chap lepi Chaurenna hana changsinduna. Kaino nang tawsibo? Kaboklei leithoktuna yenglubada nupa ahum madu mamangda leptuna leirami. Kaboklei ningdol chonglai. Mathanta khanjai. Suredana aigi numi. Kamdawni aidi. Thongna hanbadi kadaidagi yare. Thengnaba tabad. Mayoknaba tabad. Maitai nupi nabo. Hege. Makhoi ahum kaksibo. Kaboklei thongna leina. Tada. Ahum to chapma dina changsili anidugi mataw aduna nauna lakliba aduri ngakpana khamthengkhre mathanta soidra ani asibu mai soidana pa amatani aiba phaida ai lansilamnida bidu saurabna aina dinambu kaya da phana khaluri
ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯆꯨꯝꯂꯦꯗꯅ꯫ ꯆꯥꯎꯔꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯕꯣꯛꯂꯩ, ꯑꯩ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯄꯥꯝꯗꯦ꯫ ꯀꯗꯥꯏ? ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯤꯔꯛꯎ꯫ ꯁꯦꯟꯗꯣꯏꯒ ꯁꯦꯂꯦꯞꯀ ꯐꯅ ꯌꯥꯝ ꯇꯥꯔꯦ꯫ ꯀꯕꯣꯛꯂꯩ ꯋꯥꯍꯩ ꯑꯗꯨꯗ ꯄꯤꯡ ꯂꯥꯎꯏ꯫ ꯀꯔꯤ? ꯁꯦꯟꯗꯣꯏ ꯆꯥꯕ, ꯄꯨꯛꯂꯤ ꯇꯠꯄ ꯑꯍꯟ, ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯅꯅꯥꯛꯇ ꯑꯍꯤꯡ ꯀꯌꯥ ꯂꯩꯈꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯍꯥꯏꯕ? ꯐꯩ, ꯄꯤꯒꯅꯤ, ꯑꯩꯅ ꯅꯪꯒꯤ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯋꯥꯠꯇꯅ꯫ ꯑꯗꯨꯕꯨꯅꯦ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯏꯆꯥ ꯅꯨꯄꯥ 3ꯒꯤ ꯃꯃꯥꯅꯦ ꯑꯩ꯫ ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯛꯀꯅꯨ꯫ ꯏꯆꯥ 3ꯅ ꯅꯪꯒꯤ ꯁꯦꯜ ꯑꯗꯣ ꯍꯦꯟꯀꯠꯇꯨꯅ ꯁꯤꯡꯒꯅꯤ꯫ ꯑꯩꯅ ꯂꯧꯅꯤꯡꯗꯨꯅ ꯂꯧꯕ ꯅꯠꯇꯦ, ꯅꯇꯦꯡ ꯏꯇꯦꯡ ꯑꯗꯨ ꯄꯥꯡꯅꯕꯅꯤ, ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯗꯨ ꯃꯀꯣꯛ ꯉꯥꯎꯔꯛꯏ꯫ ꯃꯍꯧꯁꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯈꯔ ꯐꯪꯕꯅ ꯋꯥꯈꯜ ꯈꯟꯊꯕ ꯑꯁꯤ ꯃꯥꯅ ꯈꯔ ꯃꯈꯩꯗꯤ ꯃꯉꯝꯃꯤ꯫ ꯕꯤꯗꯨꯅ, ꯀꯔꯤ? ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯦꯡ ꯏꯇꯦꯡ? ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯀꯌꯥ ꯏꯅꯥꯛꯇ ꯍꯤꯞꯈꯤꯕ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ? ꯆꯨꯝꯃꯦꯗꯅ, ꯑꯩꯒꯤ ꯏꯇꯦꯡꯅꯤꯀꯣ, ꯃꯥꯅ ꯄꯥꯝꯗꯕ꯫ ꯆꯥꯎꯔꯦꯟ ꯃꯥꯗꯤ ꯍꯟꯗꯦ, ꯁꯥꯎꯅ, ꯍꯦ ꯑꯣꯛꯇꯕꯤ, ꯉꯁꯤꯒ ꯊꯥꯅ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯤꯕ ꯊꯦꯡꯅꯔꯤꯕꯁꯦ ꯅꯨꯄꯥ ꯀꯌꯥꯗꯤ ꯁꯨꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯃꯥꯡꯍꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯁꯦ ꯃꯍꯤꯛ ꯄꯛꯂꯝꯂꯒꯅꯤ ꯁꯣꯏꯗꯅ, ꯑꯩ ꯅꯥꯔꯝꯂꯒꯅꯤ ꯂꯩꯅꯥꯗꯣ꯫ ꯀꯕꯣꯛꯂꯩ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯏ, ꯑꯗꯨꯒ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯠꯂꯨ, ꯂꯥꯏꯌꯦꯡꯁꯪꯗ ꯌꯦꯡꯖꯔꯨꯆꯣ, ꯀꯔꯤꯒꯨꯝꯕ ꯄꯛꯂꯝꯕ ꯊꯣꯛꯂꯕ ꯅꯕꯦꯝꯃ ꯑꯩꯅ ꯐꯅꯅꯕ ꯂꯥꯏꯌꯦꯡꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯇꯪꯗꯤ ꯈꯪ, ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯏꯆꯥꯒꯤꯗꯃꯛꯇꯅꯤ, ꯑꯩꯅ ꯇꯔꯥꯝꯅ ꯂꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯇꯦꯡ ꯈꯔ ꯑꯗꯨꯛ ꯄꯥꯡꯕꯤꯌꯨ, ꯑꯩꯒꯤꯗꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯄꯥꯝꯕ ꯀꯩꯔꯦꯜ 3ꯅ ꯆꯥꯕꯗꯁꯨ ꯂꯣꯏꯔꯔꯣꯏꯗꯕ ꯏꯆꯥ ꯅꯨꯄꯥ 3 ꯆꯥꯎꯔꯤ, ꯁꯥꯔꯦꯞ ꯐꯥꯔꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯆꯥ 3ꯃꯛ ꯊꯣꯔꯛꯇꯨꯅ, ꯏꯃꯥ, ꯀꯩꯗꯧꯔꯦ? ꯕꯤꯗꯨ 3 ꯑꯗꯨꯗ, ꯏꯁ, ꯆꯨꯝꯃꯦꯗꯅ, ꯄꯥꯝꯕ ꯀꯩꯔꯦꯟꯗ ꯅꯠꯇꯦ 3 ꯑꯁꯤꯗꯤ, ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯣ, ꯀꯕꯣꯛꯂꯩ, ꯂꯥꯏꯅ ꯊꯧꯅꯥ ꯐꯩꯗ, ꯂꯧꯁꯤꯡ ꯆꯥꯎꯏꯗ ꯏꯕꯦꯝꯃ ꯅꯪꯗꯤ꯫ ꯀꯕꯣꯛꯂꯩ ꯃꯆꯥ 3 ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯆꯥꯁꯤꯡ, ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯏꯆꯥꯁꯤꯡꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯈꯨꯔꯨꯝ, ꯃꯈꯣꯏꯕꯨ ꯈꯨꯔꯨꯝ꯫ ꯅꯈꯣꯏꯁꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯈꯣꯏꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯇꯩ ꯀꯅꯥ ꯂꯩꯕ ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯒꯨꯝꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯗꯨꯗꯤ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯅ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯥꯞ ꯑꯣꯏꯗꯨꯅ ꯇꯣꯛꯂꯤ꯫ ꯕꯤꯗꯨ ꯃꯆꯥ 3 ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯌꯦꯡꯉꯣꯏ, ꯅꯃꯥꯁꯤ ꯂꯨꯅ ꯇꯧꯕꯤ, ꯃꯥꯒꯨꯝꯅ ꯊꯧꯅꯥ ꯐꯕꯤ ꯃꯥꯂꯦꯝ ꯑꯁꯤꯗ 2 ꯁꯨꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯊꯣꯛꯂꯝꯂꯕ, ꯅꯃꯥꯕꯨ ꯃꯤꯔꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯄꯥꯞ ꯐꯠꯇꯕ ꯍꯥꯏꯕ ꯈꯤꯕꯤꯛ ꯑꯗꯣ ꯅꯈꯣꯏꯅ ꯇꯧꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯀꯣ꯫ ꯀꯕꯣꯛꯂꯩ, ꯅꯪ ꯃꯨꯛ ꯁꯤꯡꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯅꯥ ꯂꯩꯔꯝꯒꯅꯤ? ꯄꯦꯠ, ꯑꯩ ꯄꯦꯠ, ꯅꯆꯥꯁꯤꯡ ꯑꯁꯤꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯁꯦꯡꯂꯕ ꯌꯨꯝꯕꯥꯜ ꯑꯁꯤꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯣꯀꯣ꯫ ꯑꯩ ꯆꯠ꯫ ꯕꯤꯗꯨ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯠꯈꯤ꯫ ꯑꯅꯤꯗꯨꯁꯨ ꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯀꯕꯣꯛꯂꯩ 3 ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯄꯤꯔꯥꯡ ꯑꯁꯤꯅ ꯀꯕꯣꯛꯂꯩꯒꯤ ꯑꯔꯣꯏꯕ ꯄꯤꯔꯥꯡꯅꯤ꯫ ꯁꯥꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥꯅ ꯉꯥꯏꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯋꯥꯖꯃꯟ ꯐꯪꯂꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯨꯄꯥ ꯌꯥꯝꯅ ꯂꯣꯟꯕꯤ ꯀꯕꯣꯛꯂꯩ ꯍꯥꯏꯖꯔꯕꯁꯨ ꯃꯆꯥ 3ꯒꯤꯗꯤ ꯃꯃꯥꯅꯤ ꯀꯕꯣꯛꯂꯩ꯫ ꯃꯤꯡꯊꯣꯜ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯅꯝꯗꯅ ꯊꯣꯟꯕꯤꯈ꯭ꯔꯕꯅꯤ꯫ ꯄꯥꯞꯇꯤ ꯀꯔꯝꯅ ꯀꯣꯛꯂꯨꯒꯅꯤ ꯀꯕꯣꯛꯂꯩ? ꯑꯗꯨꯕꯨ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯃꯆꯥ ꯆꯥꯎꯔꯦ, ꯃꯆꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫